ꯃꯌꯥꯝ ꯍꯪꯃꯨꯛꯇꯗ ꯀꯪꯂꯩ ꯔꯤꯚ꯭ꯌꯨ ꯇꯔꯥ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤꯁꯤꯒꯤ ꯃꯃꯤꯡꯅ ꯑꯂꯥ ꯋꯩꯈꯨꯟꯇ ꯄꯨꯔꯝꯕꯂꯣ ꯃꯨꯚꯤꯁꯤ 2020ꯒꯤ ꯃꯨꯚꯤꯅꯤ ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯜꯂꯨ ꯑꯔꯖꯨꯟ ꯄꯨꯖꯥ ꯍꯩꯒ꯭ꯔꯦ ꯇꯕꯨ ꯖꯌꯔꯥꯝ ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯨꯚꯤꯁꯤꯒꯤ IMDb ꯔꯦꯇꯤꯡꯗꯤ ꯄꯤꯖꯔꯔꯣꯏꯒꯦ ꯃꯨꯚꯤꯁꯤ ꯌꯥꯝꯅ ꯐꯖꯕꯅꯤ ꯃꯨꯚꯤꯗ IMDb ꯔꯦꯇꯤꯡ ꯄꯤꯕ ꯃꯇꯝꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯤꯗꯨꯅ ꯐꯤꯂꯝ ꯌꯦꯡꯗꯕ ꯀꯌꯥꯃꯔꯨꯝꯁꯨ ꯌꯥꯎꯔꯦ ꯐꯤꯂꯝꯗꯤ ꯐꯖꯕ ꯑꯗꯨꯕꯨ IMDb ꯔꯦꯇꯤꯡꯅ ꯌꯦꯡꯕ ꯇꯟꯅꯗꯅ ꯌꯦꯡꯅꯗꯕ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯐꯤꯂꯝꯒꯤ ꯔꯦꯇꯤꯡ ꯄꯤꯕꯁꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯤꯕꯅꯤꯅ ꯑꯩ ꯔꯦꯇꯤꯡ ꯑꯁꯤ ꯄꯟꯖꯔꯔꯣꯏꯒꯦ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯃꯨꯚꯤꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯗ ꯊꯣꯜꯂꯤꯕ ꯃꯃꯤꯡ ꯑꯁꯤ ꯕꯤꯁꯅꯨꯅ ꯂꯩꯕ ꯕꯩꯀꯨꯟꯊ ꯙꯥꯝ ꯑꯗꯨꯕꯨ ꯄꯜꯂꯒ ꯌꯨꯝ ꯑꯣꯏꯅ ꯊꯣꯟꯕꯅꯤ ꯐꯔꯦ ꯃꯌꯥꯝꯗ ꯃꯨꯚꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ 1995ꯒꯤ ꯃꯇꯝꯗ ARK ꯔꯥꯙꯥꯀ꯭ꯔꯤꯁꯅꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯝꯄꯅꯤ ꯑꯃ ꯂꯤꯡꯈꯠꯂꯤ ꯀꯝꯄꯅꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯤ ꯑꯅꯤꯕꯨ ꯀ꯭ꯂꯥꯔꯛ ꯑꯣꯏꯅ ꯊꯕꯛ ꯄꯤ ꯀ꯭ꯂꯥꯔꯛ ꯑꯣꯏꯅ ꯊꯕꯛ ꯄꯤꯔꯤꯕ ꯃꯤꯁꯛ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡꯗꯤ ꯑꯃꯅ ꯔꯥꯃꯆꯟꯗ꯭ꯔ ꯀꯧꯏ ꯑꯃꯅ ꯕꯥꯜꯃꯤꯀꯤ ꯀꯧꯏ ꯔꯥꯃꯆꯟꯗ꯭ꯔꯁꯤ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯕꯣꯁ ARKꯅ ꯃꯆꯥꯅꯨꯄꯤ ꯌꯥꯁꯨꯕꯨ ꯃꯉꯣꯟꯗ ꯊꯥꯖ ꯌꯣꯟꯖ ꯇꯧꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯥꯁꯨꯒ ꯔꯥꯃꯆꯟꯗ꯭ꯔꯒ ꯑꯁꯤ ARKꯒꯤ ꯃꯌꯨꯝꯗ ꯅꯤꯉꯣꯜ ꯃꯋꯥ ꯏꯟꯕꯗꯧꯅ ꯑꯗꯨꯃꯛ ꯂꯩꯈꯤꯕꯅꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯕꯥꯜꯃꯤꯀꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯣꯡꯃꯗꯤ ꯕꯥꯜꯃꯤꯀꯤ ꯑꯃꯁꯨꯡ ꯔꯥꯃꯆꯟꯗ꯭ꯔ ꯃꯆꯥ ꯎꯅꯕ ꯅꯨꯃꯤꯠ ꯑꯗꯨ ꯇꯥꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯑꯦꯗꯃꯤꯠ ꯇꯧꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯒꯁꯤ ꯌꯥꯝꯅ ꯐꯖꯅ ꯂꯩꯇꯕꯅꯤꯅ ꯒꯣꯔꯃꯦꯟ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯇꯥꯔꯒꯁꯨ ꯁ꯭ꯄꯦꯁꯤꯌꯦꯜ ꯋꯥꯔꯗ ꯑꯃꯁꯨꯡ ꯖꯦꯅꯔꯦꯜ ꯋꯥꯔꯗ ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩꯕꯅꯤ ꯕꯥꯜꯃꯤꯀꯤꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯖꯦꯅꯔꯦꯜ ꯋꯥꯔꯗꯇ ꯑꯦꯗꯃꯤꯠ ꯇꯧꯏ ꯇꯧꯕꯇꯕꯨ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯅꯨꯄꯤ ꯌꯥꯁꯨꯗꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯋꯥꯔꯗꯇ ꯑꯦꯗꯃꯤꯠ ꯇꯧꯏ ꯇꯟꯖꯥꯗꯨꯗ ꯕꯥꯜꯃꯤꯀꯤꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯀꯥꯔ ꯈꯥꯝꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯏ ꯃꯍꯥꯛꯅ ꯍꯥꯏꯔꯦ ꯊꯕꯛꯅ ꯑꯩꯅ ꯁꯨꯔꯒ ꯃꯍꯥꯛꯅ ꯁꯦꯜ ꯃꯌꯥꯝ ꯄꯥꯏꯗꯨꯅ ꯀꯥꯔꯒ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯌꯦꯡꯉꯨ ꯑꯩꯅ ꯁ꯭ꯀꯨꯇꯔ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯑꯩꯒꯤ ꯁ꯭ꯀꯨꯇꯔ ꯑꯁꯤꯗ ꯃꯍꯥꯛꯀ ꯑꯩꯒ ꯊꯕꯛ ꯀꯥꯃꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯁꯤꯅ ꯏꯁꯤꯡ ꯃꯈꯣꯏꯒꯤ ꯏꯁꯤꯅ ꯏ ꯇꯥꯜꯂꯦꯅꯦ ꯏꯅꯥꯛ ꯈꯨꯟꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗꯤꯅꯦ ꯅꯣꯔꯣꯛꯇ ꯐꯥꯎꯕ ꯄꯥꯔꯇꯤ ꯇꯧꯒꯗꯕ ꯃꯤ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯪꯉꯛꯏ ꯑꯍꯨꯝ ꯑꯗꯨꯗ ꯕꯥꯜꯃꯤꯀꯤꯒꯤ ꯃꯔꯨꯞ ꯑꯃ ꯊꯦꯡꯅꯈꯤ ꯕꯥꯜꯃꯤꯀꯤꯒꯤ ꯃꯔꯨꯞꯅ ꯅꯪꯒꯤ ꯅꯨꯄꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯦꯗꯃꯤꯠ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯥꯜꯃꯤꯀꯤꯅ ꯍꯣꯏꯅꯦ ꯇꯧꯏꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯔꯕꯒꯤ ꯋꯥꯠꯇ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯒꯤ ꯕꯣꯁꯀꯤ ꯅꯨꯄꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯥꯜꯃꯤꯀꯤꯅ ꯌꯥꯝꯅ ꯊꯧ ꯁꯥꯗꯅ ꯍꯥꯏꯔꯛꯏ ꯃꯣꯏꯅ ꯍꯥꯏꯁꯦ ꯃꯣꯏꯗꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯋꯥꯔꯗꯇ AC ꯂꯩꯕ ꯀꯥꯗꯨꯗ ꯂꯩꯔꯝꯒꯅꯤ ꯅꯔꯁ ꯑꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯕꯥꯜꯃꯤꯀꯤꯗ ꯅꯆꯥꯅꯨꯄꯥ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎꯗꯨ ꯇꯝꯃꯤ ꯃꯗꯨꯗ ꯕꯥꯜꯃꯤꯀꯤꯁꯨ ꯑꯩꯁꯨ ꯈꯪꯉꯤꯗ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯕꯨ ꯑꯩ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯄꯤꯕꯗꯤ ꯌꯥꯕꯅꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯃꯗꯨꯗꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯧꯑꯣꯏꯗꯅ ꯍꯥꯏꯔꯛꯄ ꯃꯇꯧ ꯑꯗꯨꯗ ꯅꯔꯁ ꯑꯗꯨꯁꯨ ꯁꯥꯎꯗꯨꯅ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯌꯥꯁꯨꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯏ ꯃꯇꯧ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯄꯥ ꯔꯥꯃꯆꯟꯗ꯭ꯔꯗ ꯐꯣꯟ ꯇꯧ ꯃꯍꯥꯛꯀꯤ ꯁꯥꯒꯩꯒꯤ ꯃꯅꯤ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯂꯣꯆꯅꯥꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨ ꯀꯞꯄꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯆꯞ ꯌꯨꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯔꯁ ꯁꯨꯂꯣꯆꯅꯥ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨ ꯁꯣꯔ ꯍꯣꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯊꯕꯥꯛꯇ ꯃꯤꯍꯨꯟ ꯍꯨꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯍꯥꯛꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯀꯔꯤꯝꯇ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯇꯕꯗꯒꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯝꯗꯨꯅ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ ꯅꯔꯁ ꯁꯨꯂꯣꯆꯅꯥꯁꯨ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯁꯨꯝ ꯊꯣꯛꯂꯛꯇꯨꯅ ꯐꯣꯟ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯕꯥꯜꯃꯤꯀꯤꯅ ꯐꯣꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯐꯣꯟ ꯑꯗꯨ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯕꯥꯜꯃꯤꯀꯤꯗ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯔꯁꯅ ꯍꯥꯏꯔꯛꯏ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯄꯗꯨ ꯉꯁꯥꯏꯗꯤ ꯅꯣꯛꯈꯦꯗꯅ ꯀꯞꯇꯅ ꯈꯣꯠꯇꯅ ꯃꯁꯥ ꯃꯎ ꯂꯦꯡꯗꯅ ꯇꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯗꯨ ꯀꯔꯤꯝꯇ ꯂꯦꯡꯉꯨ ꯌꯥꯈꯤꯗ꯭ꯔꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯔꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔꯅꯗꯤ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯄꯣꯛꯑꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯄꯤꯈ꯭ꯔꯕꯅꯤ ꯇꯧꯕꯇꯕꯨ ꯃꯦꯗꯥꯝꯗꯤ ꯍꯧꯖꯤꯛꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯥꯜꯃꯤꯀꯤꯅ ꯈꯜꯂꯤ ꯑꯩꯅ ꯁ꯭ꯔꯥꯞ ꯇꯧꯕ ꯑꯗꯨꯕꯨ ꯊꯨꯡꯂꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯏꯁꯣꯔꯗ ꯑꯩꯅ ꯅꯤꯖꯔꯤꯕꯗꯨꯕꯨ ꯊꯨꯡꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯅꯔꯁ ꯑꯗꯨꯅ ꯐꯣꯟ ꯇꯧꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯛꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯄꯣꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯃꯦꯗꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯠꯊꯣꯛꯄ ꯌꯥꯕ ꯀꯠꯊꯣꯛꯂꯒꯦ ꯑꯩꯒꯤ ꯃꯄꯨꯒꯤꯗꯃꯛꯇ ꯑꯩꯅ ꯀꯠꯊꯣꯛꯄꯗ ꯑꯩꯅ ꯀꯔꯤꯝꯇ ꯍꯜꯂꯦꯡꯕ ꯂꯩꯔꯣꯏ
ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯑꯩꯕꯨ ꯁꯦꯝꯕꯤ ꯊꯥꯛꯄꯤꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯃꯤꯁꯛꯅꯤ ꯃꯁꯤ ꯐꯥꯎꯕꯗꯤ ꯑꯩꯁꯨ ꯇꯧꯕ ꯌꯥꯏꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯔꯁ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯕꯥꯜꯃꯤꯀꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯔꯁ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯜꯂꯕ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯃꯉꯣꯟꯗ ꯄꯤꯁꯟꯈ꯭ꯔꯣ ꯀꯔꯤꯅꯣ ꯁꯥꯔꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯣ ꯁꯥꯕꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯥꯜꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯀꯌꯥꯗꯤ ꯃꯇꯦꯡ ꯄꯥꯡꯉꯛꯏ ꯂꯥꯏꯔꯕ ꯑꯩꯕꯨ ꯃꯈꯣꯏꯅ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯅ ꯆꯥꯟꯕ ꯇꯥꯔꯒꯗꯤ ꯃꯊꯪꯒꯤ ꯆꯍꯤꯗ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯃꯃꯨꯛ ꯐꯪꯕ ꯌꯥꯏ ꯅꯪꯁꯨ ꯂꯥꯏ ꯈꯨꯔꯝꯃꯨ ꯃꯊꯪꯒꯤ ꯄꯣꯛꯂꯛꯄꯗꯨꯅ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯔꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯁꯥꯔꯅ ꯇꯥꯛꯄꯤꯔꯤꯁꯤꯕꯣ ꯃꯗꯨ ꯑꯣꯏꯊꯣꯛꯑꯣꯏ ꯃꯁꯤꯒꯤ ꯋꯥꯁꯦ ꯌꯥꯝ ꯉꯥꯡꯅꯗꯨꯅ ꯀꯥꯟꯅꯔꯣꯏ ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯔꯁ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯤꯡꯗꯨꯅ ꯂꯥꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯕꯥꯜꯃꯤꯀꯤꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯛꯏ ꯃꯗꯨꯗꯤ ꯑꯩꯅ ꯍꯤꯡꯕ ꯉꯝꯍꯧꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯔꯕ ꯅꯪꯅ ꯍꯤꯡꯉꯨꯀꯣ ꯅꯤꯡꯊꯧ ꯑꯃꯒꯨꯝꯅ ꯍꯤꯡꯉꯨꯀꯣ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯈꯠꯂꯤ ꯃꯗꯨꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯄꯝꯂꯗꯨꯅ ꯌꯥꯁꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯈꯠꯂꯨ ꯍꯥꯏꯗꯨꯅ ꯕꯥꯜꯃꯤꯀꯤꯅ ꯅꯨꯄꯤ ꯅꯔꯁ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯔꯁ ꯑꯗꯨꯁꯨ ꯀꯥꯕꯨꯛ ꯆꯥꯗꯨꯅ ꯂꯩꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯄꯨꯏꯅꯒꯤ ꯊꯕꯛꯅꯤ ꯅꯔꯥꯏꯕꯛ ꯐꯕꯒꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯐꯪꯖꯔꯤꯕꯅꯤ ꯌꯥꯝ ꯊꯨꯅ ꯑꯉꯥꯡ ꯑꯁꯤ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯦꯟꯖ ꯇꯧꯊꯣꯛꯑꯝꯗꯨꯅ ꯃꯈꯣꯏꯅ ꯕꯥꯜꯃꯤꯀꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯊꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯊꯣꯛꯂꯛꯏ ꯑꯉꯥꯡ ꯑꯗꯨ ꯅꯔꯁ ꯑꯗꯨꯅ ꯄꯝꯗꯨꯅ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯣꯡ ꯈꯥꯛꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯇꯥꯔꯤꯕ ꯅꯣꯡ ꯈꯥꯛꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯞꯄꯛꯏ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯅꯔꯁ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯀꯞꯄꯛꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯥꯜꯃꯤꯀꯤꯗ ꯍꯔꯥꯎꯅ ꯇꯝꯖꯩ ꯇꯧꯕꯇꯕꯨ ꯑꯉꯥꯡ ꯑꯗꯨꯕу ꯕꯥꯜꯃꯤꯀꯤꯅ ꯄꯤꯔꯧ ꯍꯥꯏꯗꯨꯅ ꯅꯔꯁ ꯑꯗꯨꯗꯒꯤ ꯃꯨꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯔꯁ ꯑꯗꯨꯅ ꯄꯥꯈꯠꯂꯗꯨꯅ ꯀꯔꯤꯅꯣ ꯁꯥꯔꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯉꯁꯥꯏꯗꯤ ꯑꯉꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯝꯃꯨꯕ ꯃꯇꯝꯗ ꯑꯐꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯅꯤꯅ ꯑꯃꯨꯛ ꯑꯦꯛꯁꯆꯦꯟꯖ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯥꯜꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯔꯥꯃꯆꯟꯗ꯭ꯔꯒꯩꯒꯁꯤ ꯑꯣꯐꯤꯁ ꯑꯃꯠꯇꯗ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯕꯣꯁꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯃꯤꯗꯥꯡ ꯑꯃꯈꯛꯇꯗ ꯃꯍꯥꯛ ꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ ꯊꯕꯛꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯁꯨꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯕꯣꯁ ꯑꯣꯏꯈꯤꯕꯅꯤ ꯃꯍꯥꯛꯅ ꯑꯣꯐꯤꯁ ꯀꯥꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯁ꯭ꯀꯨꯇꯔ ꯇꯣꯡꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯣꯐꯤꯁꯇ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯞꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯀꯔꯤꯝꯇ ꯀꯞꯈꯤꯗꯕꯅꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯞꯇꯦ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯞꯄꯦ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯃꯤꯅꯥꯏ ꯑꯣꯏꯅ ꯍꯤꯡꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯤꯡꯒꯗꯕꯅꯤ ꯁꯤ ꯇꯥꯛꯂꯤꯕꯅꯤ ꯃꯗꯨꯒꯤ ꯅꯔꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯧ ꯇꯥꯔꯒꯗꯤ ꯄꯥꯞ ꯄꯨꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯥꯜꯃꯤꯀꯤꯅ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯨꯜꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯈꯥꯗ ꯏꯟꯊꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯏꯟꯊꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯂꯩꯊꯦꯛꯈꯤ ꯅꯔꯁ ꯑꯗꯨ ꯃꯈꯥꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯣꯔꯣ ꯆꯤꯟꯊꯔꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ARK ꯑꯃꯁꯨꯡ ꯔꯥꯃꯆꯟꯗ꯭ꯔ ꯂꯥꯛꯏ ꯔꯥꯃꯆꯟꯗ꯭ꯔꯁꯤ ꯃꯃꯥꯡꯊꯛꯇ ꯕꯥꯜꯃꯤꯀꯤꯒ ꯇꯤꯟꯅꯈꯤꯕ ꯃꯔꯨꯞ ꯑꯣꯏꯕꯅꯤꯅ ꯕꯥꯜꯃꯤꯀꯤꯕꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯕꯥꯜꯃꯤꯀꯤꯗ ꯂꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯕꯥꯜꯃꯤꯀꯤ ꯑꯩꯗꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯂꯦꯅ ꯇꯥꯔꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦꯅꯦꯍꯦ ꯑꯩꯁꯨ ꯆꯪꯗꯣꯔꯕꯅꯤ ꯃꯗꯨꯗ ꯕꯥꯜꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯂꯦ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯝꯇ ꯆꯪꯈꯤꯀꯣ ꯔꯥꯃꯆꯟꯗ꯭ꯔꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯝꯂꯗꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯀꯣꯔꯤꯗꯣꯔ ꯑꯗꯨꯗꯒꯤ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗꯗꯤ ꯅꯔꯁ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯎꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯄꯝꯂꯗꯨꯅ ꯃꯃꯥꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯔꯥꯃꯆꯟꯗ꯭ꯔꯁꯨ ꯃꯆꯥ ꯑꯗꯨꯕꯨ ꯄꯝꯂꯗꯨꯅ ꯃꯍꯥꯛꯀꯤ ꯑꯇꯥꯡꯕ ꯒꯥꯔꯤꯗꯨꯗ ꯇꯣꯡꯉꯗꯨꯅ ꯆꯠꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯥꯜꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯗꯤ ꯍꯧꯖꯤꯛꯇꯤ ꯃꯔꯁꯤꯗꯤꯁꯇꯒꯤ ꯐꯔꯥꯔꯤꯗꯒꯤ ꯇꯣꯡꯉꯒ ꯆꯠꯇꯣꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯤ ꯑꯣꯛꯇꯣꯁꯤꯡꯗ ꯇꯣꯡꯉꯒ ꯆꯠꯇꯣꯔꯕꯅꯤ ꯃꯤ ꯃꯌꯥꯝ ꯀ꯭ꯌꯨ ꯂꯦꯞꯄꯗꯒꯁꯨ ꯌꯥꯎꯔꯛꯇꯣꯔꯕꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯕꯥꯜꯃꯤꯀꯤꯁꯨ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡ ꯊꯣꯟꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯟꯗꯨꯅ ꯂꯩꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯤꯡ ꯑꯁꯤ ꯀꯔꯤ ꯀꯧꯔꯁꯤꯒꯦ ꯍꯥꯏꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯔꯥꯃꯆꯟꯗ꯭ꯔꯅ ꯔꯥꯖ ꯃꯅꯣꯍꯔ ꯀꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯥꯜꯃꯤꯀꯤꯗꯤ ꯍꯔꯥꯎꯖꯕꯅ ꯂꯣꯏꯈꯤ ꯃꯗꯨꯗꯒꯤ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯖ ꯁ꯭ꯇꯤꯜ ꯔꯥꯖ ꯇꯤ ꯔꯥꯖ ꯇꯦꯛꯁꯇꯥꯏꯜ ꯃꯥꯏ ꯃꯃꯤꯡ ꯑꯁꯤꯗꯤ ꯕ꯭ꯔꯦꯟꯗꯨꯝ ꯃꯥꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯏ ꯃꯃꯤꯡ ꯑꯁꯤꯕꯨ ꯀꯝꯗꯧꯒꯦꯅꯦ ꯕꯥꯜꯃꯤꯀꯤ ꯃꯗꯨꯗ ꯕꯥꯜꯃꯤꯀꯤꯅ ꯍꯥꯏꯔꯛꯏ
ꯃꯥꯏ ꯃꯃꯤꯡꯁꯤꯗꯤ ꯌꯥꯝꯅ ꯐꯖꯔꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯩꯅ ꯑꯃꯨꯛ ꯍꯪꯅꯤꯡꯂꯤꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯃꯃꯤꯡ ꯊꯣꯜꯂꯣꯏꯗꯕ꯭ꯔꯥ ꯃꯔꯝ ꯑꯗꯨꯅ ꯅꯌꯨꯝꯗ ꯊꯨꯅ ꯆꯠꯂꯣ ꯑꯗꯨꯒ ꯃꯃꯤꯡ ꯊꯣꯜꯂꯨꯔꯣ ꯍꯥꯏꯗꯨꯅ ꯕꯥꯜꯃꯤꯀꯤꯕꯨ ꯁꯨꯇꯤ ꯄꯤꯈꯤ ꯁꯣꯝꯅꯥꯀꯟꯗꯗꯤ ꯃꯌꯨꯝꯗꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡ ꯊꯣꯟꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯄꯟꯗꯤꯠ ꯑꯃꯅ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗ ꯄꯟꯗꯤꯠ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯔꯤ ꯊꯣꯜꯂꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯥꯜꯃꯤꯀꯤꯅ ꯕꯟꯇꯨ ꯊꯣꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯟꯗꯤꯠ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯀꯅꯥꯗ ꯊꯣꯟꯅꯕ ꯃꯤꯡꯅꯣ ꯀꯅꯥꯅꯕꯨ ꯀꯧꯅꯒꯤ ꯃꯁꯤꯒꯤ ꯃꯤꯡ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯁꯤꯒꯤ ꯃꯤꯡ ꯑꯁꯤ ꯊꯣꯟꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯖꯠꯀ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯥꯜꯃꯤꯀꯤꯁꯨ ꯄꯟꯗꯤꯠ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯦ ꯄꯟꯗꯤꯠ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯗꯤ ꯀꯅꯥꯅꯕꯨ ꯀꯧꯅꯒꯦ ꯃꯁꯤꯒꯨꯝꯕ ꯃꯃꯤꯡ ꯑꯁꯤꯗꯤ ꯖꯨꯒꯣꯠ ꯌꯥꯝꯅ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯃꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤ ꯕꯥꯜꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕꯒꯤ ꯀꯧꯕ ꯌꯥꯔꯣꯏꯗꯣꯔꯤꯕꯅꯣ ꯍꯅꯨꯃꯥꯟ ꯕꯟꯇꯨ ꯍꯥꯏꯅꯁꯨ ꯃꯌꯥꯝꯅ ꯄꯨꯖꯥ ꯇꯧꯅꯔꯤ ꯁꯜꯃꯥꯟ ꯈꯥꯟꯁꯨ ꯁꯂꯨ ꯑꯂꯤꯌꯥ ꯑꯂꯨ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃꯔꯣꯝ ꯀꯧꯅꯗꯨꯅ ꯃꯌꯥꯝꯁꯨ ꯄꯨꯖꯥꯒ ꯇꯧꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯣꯔꯄꯇꯤꯒꯤ ꯃꯆꯥꯔꯣ ꯀꯔꯣꯔꯄꯇꯤꯒꯤ ꯃꯆꯥꯗ ꯊꯣꯟꯒꯗꯕ ꯃꯤꯡ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯗ ꯊꯣꯟꯗꯣꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯔꯣꯔꯄꯇꯤꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯥꯜꯃꯤꯀꯤꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯔꯣꯔꯄꯇꯤꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯟꯖꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯔꯥꯝꯆꯟꯗ꯭ꯔꯒꯤ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯌꯥꯝ ꯍꯔꯥꯎꯖꯅ ꯍꯥꯏꯕꯅꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯛꯏ ꯔꯥꯖꯁꯨ ꯃꯌꯨꯝꯗ ꯄꯩꯈꯥꯒꯤ ꯔꯤꯄꯣꯔꯠ ꯀꯥꯔꯗ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠ ꯀꯥꯔꯗ ꯑꯗꯨ ꯃꯄꯥꯟ ꯁꯥꯔꯗꯨꯅ ꯕꯥꯜꯃꯤꯀꯤꯅ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯏ ꯃꯗꯨꯗ ꯃꯦꯠꯁꯇ ꯃꯥꯔꯛ ꯑꯗꯨ 9 ꯈꯛꯇꯛ ꯐꯪꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯍꯦ ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤꯅꯦ ꯃꯥꯔꯛ ꯑꯁꯤ 6 ꯑꯃꯒ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ 96 ꯑꯣꯏꯗꯤ ꯌꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯁꯨꯁꯨ ꯃꯐꯝ ꯑꯗꯨ ꯊꯣꯛꯂꯛꯏ ꯕꯥꯜꯃꯤꯀꯤ ꯀꯩꯗꯧꯔꯤꯅꯣꯅꯦ ꯑꯉꯥꯡ ꯑꯗꯨꯒ ꯍꯥꯏꯗꯨꯅ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯅꯨꯄꯤꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯄꯩꯈꯥ ꯍꯥꯏꯗꯣꯛꯄꯒꯤ ꯔꯤꯖꯜ ꯌꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯕꯥꯜꯃꯤꯀꯤꯅ ꯌꯁꯨꯗ ꯈꯨꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯌꯁꯨꯅ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯃꯍꯥꯛꯄꯨ ꯃꯦꯠꯁꯇꯒꯗꯤ ꯀꯌꯥꯃꯨꯛ ꯐꯪꯒꯦ 96 ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇꯤ ꯍꯔꯥꯎꯕꯅ ꯊꯨꯝꯍꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯕꯥꯜꯃꯤꯀꯤꯁꯨ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯊꯧꯔꯗꯨꯅ ꯍꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯅꯆꯥꯅꯨꯄꯥꯁꯤ ꯄꯩꯈꯥ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯃꯦꯠꯁꯇ 98 ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯃꯤ ꯃꯗꯨꯗ ꯕꯥꯜꯃꯤꯀꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤꯗꯦ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯃꯍꯥꯛꯅ 98 ꯐꯪꯉꯤꯗꯨꯕꯨ 100 ꯌꯧꯕꯃꯛꯇꯤ ꯅꯠꯇꯦꯗꯅ ꯃꯁꯤꯗꯕꯨ ꯀꯔꯤ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯒꯦ ꯂꯩꯀꯥꯏꯗꯒ ꯑꯆꯥꯄꯣꯠ ꯌꯦꯟꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯥꯜꯃꯤꯀꯤꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯁꯛꯇꯥ ꯑꯁꯤꯒ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯄꯥꯅ ꯍꯔꯥꯎꯖꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯀꯌꯥ ꯑꯃꯔꯣꯝ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥ ꯑꯗꯨꯅꯗꯤ ꯃꯍꯥꯛꯄꯨ ꯍꯟꯅ ꯌꯦꯡꯕꯤꯈꯤꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯦꯟ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁꯄꯨ ꯎꯕ ꯐꯪꯉꯤ ꯍꯥꯏꯕꯗꯤ ꯑꯜꯂꯨ ꯑꯔꯖꯨꯟꯕꯨ ꯎꯕ ꯐꯪꯉꯤ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯅ ꯌꯦꯡꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ ꯑꯜꯂꯨ ꯑꯔꯖꯨꯟꯕꯨ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯇꯨꯅ ꯃꯍꯥꯛ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯛꯇꯨꯅ ꯕ꯭ꯔꯁꯀ ꯇꯧꯊꯣꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯁꯦꯕꯥ ꯇꯧꯔꯗꯨꯅ ꯑꯣꯐꯤꯁꯀꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯗꯨꯅ ꯑꯣꯐꯤꯁ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏ ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯄꯪꯈꯥꯜ ꯍꯨꯝꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ ꯎꯐꯨꯜ ꯑꯣꯜꯂꯗꯨꯅ ꯕꯥꯜꯃꯤꯀꯤꯗ ꯂꯣꯏꯅ ꯍꯨꯝꯖꯤꯜꯂꯤ ꯇꯧꯕꯇꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯕꯥꯜꯃꯤꯀꯤꯒꯤ ꯃꯃꯪ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯎꯐꯨꯜꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯅ ꯀꯥꯟꯗ ꯑꯃꯕꯨ ꯎꯇꯨꯞ ꯑꯃꯅ ꯌꯩꯊꯠꯄ ꯃꯇꯝꯗ ꯊꯣꯛꯂꯛꯂꯤꯕ ꯎꯐꯨꯜꯁꯤꯡ ꯑꯗꯨꯅꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯗꯨꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯦꯛ ꯇꯧꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯕꯟꯇꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯂꯤꯕꯁꯤ ꯌꯥꯝꯅ ꯐꯔꯦ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯛꯏ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯉꯝꯒꯦ ꯌꯦꯡꯒꯤ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯟꯇꯨꯕꯨ ꯍꯧꯗꯣꯛꯅꯕꯒꯤꯗꯃꯛ ꯆꯪꯉꯛꯏ ꯃꯍꯥꯛꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯛꯏ ꯑꯩ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤ ꯅꯪꯅ ꯃꯄꯨ ꯑꯣꯏꯔꯅꯤ ꯀꯥꯏꯅ ꯈꯟꯖꯔꯤꯕꯅꯤꯅꯦ ꯁꯤꯀꯤꯕꯗ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯟꯇꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯕꯟꯇꯨꯕꯨ ꯍꯧꯗꯣꯛꯏ ꯍꯣꯏ ꯍꯧꯒꯠꯂꯣ ꯅꯕꯨ ꯑꯗꯣ ꯑꯆꯥꯔ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯤ ꯕꯁ ꯁ꯭ꯇꯦꯟꯗ ꯆꯠꯂꯨ ꯑꯗꯨꯗꯨꯒ ꯑꯆꯥꯔꯁꯤꯡ ꯑꯗꯣ ꯂꯧꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯕꯟꯇꯨꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯃꯨꯛ ꯍꯧꯔꯦꯗꯅ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯤꯗꯜ ꯀ꯭ꯂꯥꯁꯇ ꯂꯩꯕ ꯑꯩꯈꯣꯏꯗꯤ ꯕ꯭ꯔꯁ ꯀꯥꯁꯦ ꯃꯃꯥꯏꯒꯁꯦ ꯄꯥꯛꯊꯣꯛ ꯄꯥꯛꯄꯅꯤ ꯃꯗꯨꯗ ꯀꯣꯜꯒꯦꯠ ꯇꯩꯔꯗꯨꯅ ꯃꯍꯥꯛꯁꯨ ꯕ꯭ꯔꯁ ꯁꯦꯡꯂꯗꯨꯅ ꯃꯕꯨꯡꯅ ꯊꯥꯂꯛꯏ ꯍꯥꯏꯕ ꯑꯆꯥꯔꯁꯤꯡ ꯑꯗꯨ ꯂꯧꯕ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯕꯥꯜꯃꯤꯀꯤꯁꯨ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯅꯨꯃꯤꯠ ꯑꯗꯨ ꯔꯥꯖꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯌꯥꯝꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯥꯜꯃꯤꯀꯤꯁꯨ ꯌꯥꯝꯅ ꯍꯦꯟꯖꯜꯂꯗꯨꯅ ꯃꯍꯥꯛꯅ ꯔꯥꯖꯄꯨ ꯑꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕꯗꯨ ꯍꯧꯔꯛꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯅꯥꯏꯁꯤꯡ ꯑꯗꯨꯗ ꯌꯨꯕꯤ ꯂꯩꯕ꯭ꯔꯥ ꯀꯔꯄꯨꯔ ꯂꯩꯕ꯭ꯔꯥ ꯃꯥꯏꯂꯦꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯪꯉꯤ
ꯃꯥꯏꯔꯦꯟꯗꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯍꯥꯛꯅ ꯏꯁꯧ ꯂꯥꯡꯂꯗꯨꯅ ꯃꯥꯏꯔꯦꯟꯁꯤꯡ ꯑꯗꯨ ꯅꯈꯣꯏꯅ ꯂꯣꯏ ꯆꯥꯊꯣꯛꯑꯝꯃꯅꯤꯅꯦ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯉꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯔꯥꯃꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯑꯥꯔ.ꯀꯦ. ꯂꯥꯛꯏ ꯑꯩ ꯂꯥꯛꯇꯣꯔꯤꯕ ꯔꯥꯖ ꯑꯗꯣ ꯑꯥꯗ ꯐꯣꯔꯦꯟꯗ ꯂꯥꯟꯒ ꯉꯝꯃꯒ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯅꯪꯅ ꯃꯗꯨꯗꯩꯗ ꯌꯥꯝ ꯍꯦꯟꯖꯟꯅ ꯇꯧꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯃꯗꯨꯗ ꯕꯥꯜꯃꯤꯀꯤꯅ ꯃꯈꯣꯏꯗ ꯑꯁ ꯌꯥꯔꯦ ꯑꯩ ꯊꯣꯛꯄ ꯇꯧꯔꯒꯦ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯌꯥꯔꯛꯀꯦꯅ ꯍꯥꯏꯔꯦ ꯃꯍꯥꯛ ꯑꯁꯦ ꯃꯐꯝ ꯑꯗꯨꯗ ꯂꯥꯁ ꯁꯦꯃꯤꯁꯇꯔ ꯐꯥꯎꯕ ꯐꯖꯅ ꯄꯥꯁ ꯇꯧꯗꯕꯤꯗ ꯂꯥꯛꯇꯣꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯥꯃꯆꯟꯗ꯭ꯔꯅ ꯂꯥꯁ ꯁꯦꯃꯤꯁꯇꯔꯒ ꯅꯠꯇꯦ ꯆꯍꯤ ꯇꯪꯈꯥꯏ ꯌꯧꯔꯝꯗꯥꯏꯗꯅꯤ ꯃꯍꯥꯛꯅ ꯇꯧꯊꯣꯛꯑꯒ ꯂꯥꯛꯇꯣꯔꯤꯕꯁꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯄꯥꯁꯤꯗꯤ ꯄꯨꯔꯥ ꯒꯙꯥ ꯇꯥꯔꯦꯅꯦ ꯍꯥꯏꯗꯨꯅ ꯃꯄꯨꯗꯨꯅ ꯍꯥꯏꯔꯦ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯔꯥꯃꯆꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯥꯜꯃꯤꯀꯤꯅ ꯃꯆꯥꯅꯨꯄꯥ ꯕꯟꯙꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯣꯏ ꯅꯪ ꯅꯕꯨꯛꯀꯤ ꯑꯆꯥꯔꯗꯣ ꯂꯧꯔꯨꯔꯕ꯭ꯔꯥ ꯃꯗꯨꯗ ꯕꯟꯙꯨꯁꯨ ꯂꯧꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ ꯑꯗꯨ ꯇꯥꯔꯗꯤ ꯐꯔꯦ ꯂꯝꯕꯤꯗꯒꯤꯅꯦ ꯃꯥꯏꯔꯦꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕ ꯃꯗꯨꯗ ꯕꯟꯙꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣꯗ ꯁꯣ ꯌꯥꯝ ꯂꯥꯞꯄ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯠꯇꯨꯅ ꯃꯥꯏꯔꯦꯟ ꯑꯃꯨꯛ ꯊꯤ ꯇꯥꯔꯦꯅꯦ ꯕꯁ ꯁ꯭ꯇꯦꯟꯒ ꯀꯩꯊꯦꯜꯒꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯞꯅꯔꯤꯁꯤꯕꯣ ꯑꯩ ꯈꯪꯗꯦ ꯃꯥꯏꯔꯦꯟ ꯌꯥꯝ ꯊꯨꯅ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤꯀꯣ ꯑꯣ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯐꯣꯟ ꯊꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯕꯟꯙꯨꯁꯨ ꯃꯥꯏꯔꯦꯟ ꯑꯗꯨ ꯄꯨꯔꯗꯨꯅ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯌꯨꯝꯕꯨ ꯑꯣꯏꯔꯤꯒꯕ ꯑꯩꯗꯤ ꯃꯁꯤꯗ ꯂꯩꯔꯝꯒꯗꯕ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯐꯔꯝꯒꯅꯤ ꯃꯁꯤꯗ ꯄꯣꯛꯄꯅꯕꯨ ꯍꯦꯟꯅ ꯐꯕꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯥꯜꯃꯤꯀꯤ ꯊꯣꯛꯂꯛꯏ ꯑꯩ ꯃꯥꯏꯔꯦꯟ ꯑꯗꯨ ꯁꯠꯆꯠꯄꯤꯔꯣ ꯑꯗꯨꯒ ꯍꯟꯈ꯭ꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯟꯙꯨꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯌꯦꯡꯉꯛꯄꯅꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯒꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯗꯨꯗ ꯕꯥꯜꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯑꯁꯤꯗꯤꯅꯦ ꯅꯈꯣꯏꯒꯨꯝꯕ ꯗꯥꯎ ꯌꯥꯗꯕ ꯃꯤꯅ ꯆꯪꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯈꯛꯇꯅ ꯂꯩꯒꯗꯕꯅꯤ ꯅꯈꯣꯏꯒꯨꯝꯕ ꯗꯥꯎ ꯌꯥꯗꯕꯅ ꯂꯩꯒꯗꯕ ꯖꯒꯥ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯔꯥꯏꯕꯛ ꯐꯕ ꯃꯤ ꯈꯛꯇꯅꯤ ꯄꯣꯛꯂꯤꯕꯁꯤ ꯅꯪꯗꯤ ꯆꯠꯂꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯔꯥꯖꯁꯨ ꯂꯥꯛꯏ ꯃꯍꯥꯛ ꯒꯥꯔꯤ ꯀꯌꯥꯃꯔꯨꯝꯅ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯂꯧꯗꯨꯅ ꯂꯥꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯣꯛꯇꯣꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯅꯪꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯁꯜꯂꯣꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯟꯙꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯥꯔꯒꯗꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯩꯕꯨ ꯑꯣꯛꯇꯣꯒ ꯇꯣꯡꯉꯒ ꯂꯥꯛꯈꯤꯗ꯭ꯔꯅꯦ ꯃꯗꯨꯗꯒꯤꯗꯤ ꯔꯥꯖꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯜꯂꯛꯄꯒꯤꯗꯃꯛꯇ ꯑꯣꯏ ꯃꯐꯝ ꯑꯗꯨꯗ ARKꯒꯤ ꯃꯁꯦꯟ ꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩ ꯔꯥꯖ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯀꯦꯃꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯂꯣꯏꯔꯝꯗꯥꯏ ꯃꯇꯝꯗ ꯈꯪꯕꯤꯔꯛꯀꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯗ ꯏꯆꯥꯅꯨꯄꯥꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯂꯤꯕꯅꯤ ꯑꯃꯨꯛꯀ ꯍꯟꯅ ꯃꯊꯥ ꯁꯥꯍꯟꯕꯤꯔꯅꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ARKꯅ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯤꯕꯁꯤꯕꯨ ꯃꯥꯅꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅꯔꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯏ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯕꯟꯙꯨꯁꯨ ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯗꯨꯅ ꯂꯩꯕꯅꯤ ꯇꯟꯖꯥꯗꯨꯅ ꯃꯆꯥꯅꯨꯄꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯗꯤ ꯉꯁꯤ ꯃꯦꯆꯤꯡ ꯕ꯭ꯂꯥꯎꯁ ꯈꯔ ꯇꯦꯂꯔꯗꯒꯤ ꯇꯨꯔꯨꯗꯕ ꯌꯥꯗ꯭ꯔꯦ ꯕꯕꯥ ꯅꯪꯒ ꯑꯝꯇ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯅꯪꯒꯤ ꯅꯕꯨꯡ ꯑꯁꯦ ꯊꯕꯛ ꯀꯩꯝꯇ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯅ ꯂꯩꯔꯤꯁꯦ ꯑꯁꯤ ꯄꯨꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯦ ꯑꯃ ꯊꯥꯡꯀꯠꯂꯛꯏ ꯃꯃꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯟꯖꯥꯗꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯔꯪ ꯉꯪꯉꯒ ꯋꯥ ꯑꯃ ꯉꯥꯡꯉꯤ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯃꯥꯗꯨ ꯁꯥꯏꯟ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯡ ꯉꯁꯤ ꯏꯟꯇꯔꯚ꯭ꯌꯨ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯄꯨꯡ 9 ꯇꯥꯕꯗ ꯉꯥꯏꯔꯤ ꯄꯨꯡ 10ꯗ ꯑꯣꯏꯔꯝꯒꯅꯤ ꯏꯟꯇꯔꯚ꯭ꯌꯨꯗꯨꯗꯤ ꯅꯈꯣꯏꯅꯤ ꯉꯟꯇꯥꯅ ꯆꯠꯃꯤꯟꯅꯈ꯭ꯔꯣ ꯌꯥꯔꯦ ꯑꯗꯨꯒ ꯏꯟꯇꯔꯚ꯭ꯌꯨ ꯃꯇꯝ ꯑꯗꯨꯗ ꯆꯠꯄꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯄꯨꯡ 2ꯗꯗꯤ ꯃꯤꯗꯤ ꯗꯨꯕꯥꯏ ꯆꯠꯂꯨꯔꯒ ꯍꯜꯂꯛꯅꯔꯤꯕꯅꯤ ꯑꯗꯨꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯁꯤꯁꯨ ꯂꯩꯌꯨ ꯑꯗꯨꯗꯨꯒ ꯊꯤꯟꯖꯜꯂꯝꯃꯨ ꯃꯃꯥꯗꯨꯅ ꯉꯔꯪ ꯉꯪꯉꯒ ꯋꯥ ꯑꯃ ꯉꯥꯡꯉꯛꯄꯗꯨꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯇꯧꯗꯨꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅꯣ ꯃꯥ ꯍꯥꯏꯁꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯊꯕꯛ ꯑꯁꯨ ꯌꯥꯝ ꯌꯥꯝꯕꯁꯤꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛꯇꯗ ꯄꯨꯂꯞꯅ ꯀꯔꯝꯅ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤꯕꯅꯤ ꯃꯗꯨ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅꯅꯦ ꯇꯣꯂꯣꯞ ꯈꯖꯤꯛ ꯈꯛꯇꯪꯁꯤꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯊꯥꯛꯂꯤꯕꯅꯤ ꯃꯁꯨꯝꯅ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯇꯥꯅꯤꯡꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯃꯆꯥꯅꯨꯄꯥꯅ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯈꯥꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯑꯩꯈꯣꯏꯗꯤꯅꯦ ꯃꯤꯗꯜ ꯀ꯭ꯂꯥꯁꯇ ꯍꯤꯡꯕ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ EMI ꯊꯤꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯗꯣꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯀꯗꯕ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯃꯕꯨꯡ ꯑꯗꯨꯅ ꯇꯦꯂꯔꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯣꯠꯆꯩ ꯈꯔ ꯈꯟꯗꯣꯛ ꯈꯟꯖꯤꯟ ꯇꯧꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯥꯏꯛ ꯊꯧꯕ ꯂꯥꯛꯄ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯃꯍꯥꯛꯀꯤ ꯆꯨꯅꯤ ꯑꯗꯨꯕꯨ ꯌꯥꯟꯗꯨꯅ ꯆꯤꯡꯗꯨꯅ ꯆꯠꯄꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯧꯔꯤꯗꯨ ꯂꯥꯛꯍꯠꯈꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯕꯨꯡ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯉꯛ ꯑꯗꯨꯕꯨ ꯆꯨꯅꯤ ꯑꯗꯨꯗꯒꯤ ꯂꯤꯊꯣꯛꯍꯜꯂꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯀꯟꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯑꯩꯒꯤ ꯆꯨꯅꯤ ꯂꯧꯔꯁꯨ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯕꯨꯡꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯌꯦꯡꯉꯨ
Chuni fawa ining trakanchina makoina chuni silorga kadog hari bizano. Mana beg lautultuna, mahaki, machana pidra pashakara lautula pi. Season hidalak the layer roduga rim vishaduna nang chanima mehcharo. Why do Tamatam the machana pidra southern harry? Karigumuchuni see in a Mugurum Taragadi Habidi, Nangi girlfriend Gurum Taragadi, Nang 2 minutes Tokata Hadun Harry. Mother Momu the Rari, Abdakune, Nanga di, Akuivada, I get the Motadi, Nom te Habikide, Nambikide, Aduga, Nangi, Tunisi the Muta in interview, see Huntomukas Patarine. I interview Tengavani Yare, Nang Yumasakro Hadun Harry. Why do Tamatam the machana pidna? Tamunang si Mabunga Magima Todang Tobas, the Kaurova Mali Hadun Harry. Why sing at the Haramdana, Machanapi do Mapamaduris how to set key. Machanapi Wapam sing at the Taba Matamda, Mabunga to so Kariguma Makale, Maduri de Mabunga to so Mapamadura Lakriva Biker Amada, so not gonna biker Tokibani, Bikers and Aduna Igichanpi to Nipuduna Zakare, to Niga Padu Zetkiba Ubra Hangi. A Kano has was to Nigi and Nagina Chanapi to Nisupu Krabrani Hadun Hangi. Madura, Nangisupu Krabradana, Mahana Nupadur Hangi. Asum Toduna, Bantuna, no passing a dogi Kungu leader to na ground the lay. Ground the Makoi Pamduna, Tuni do Makoi bike at the Yaladuna, what he on the Lerame. Tanjadra Bantu Sankile. Hey, brother, Nakoina as I put him to Agi and the Piggy Sunini, I don't have PV hide and Harry. Madura Mapamadura Larry me, Nangin a Chanapidri, Smaita, hey, Pazabra way, hey, hide and Harry. Madura Bantuso Mong Hadala, thank you, Yam Takachari. Altuni do Lorgani hide and Harry. Mother no palms and Chile. Snug in a celebido, of home Silaporo, Aduchuni Chilokibayani. Masida Sekar Hariban to pass in a Chuni do Punas at Kevani. Mala de Wapam single Lutao, Matamda, so in a Kanachan of Pasitok Patar head on a Pakachaki. The water boom of home Madura Leriva missing at the bow, Bantunas Hawk Patagi, low in a put up Hore, Asumusum Putarok Patagidi. Sekar so Mahana phone Togeta Womatamda Mapam Rutari, Boladuna Sekar the Kopshan key, Sekar Momai Kai key. Mahamadram lady by missing at the book Pubagi Mong say Yam Pazana Pui. I with the Mahamadura ising Kapali Baduda, Mazana Piki Tuni, the Buchola Laduna, Tuni, the Mahamadura lady by missing at the boat Taptana Putaki, Tuni do sooner Pubani, Pubaya Purava Matunda, Tuni do Pakatman Badagidi, Gunda Singaduna, Pazana Sudok Lava Matunda, Pazana Tuplaga, Bantu the Sine, Maduragi Bantun Harry. Nasai was skin to pass in an egg one that I get and people say happen with them the acres how they had away. Madame de Garigumba Macoini Nushin of Taragadi, and Kagadi, Luhom Kahum with the woman that Bashayam Sangler had no company. The water wounds I know Pa Maduna, I get and the pity boom of Homasida Poro and have to go. I will online delivery to Migitata. Nasi the A delivery to Mutalite, Madame Maduna and any put her ABC. Mahasu Imumanum Pudra Laklaga, I get and the physical honking and heavy idana. Why do hide the Mahana Matak and Kali? Nakana Wuyengi, Karinang the Butubu Hadun Hangi, I walk along at the Dargadi, Sumanito we haduna, but do the Makoi the Harry. Asum Toduna, Tuni do lower than a Mahan Tole, Tolapumatamda, Gundasing Aduna, none of me Pubagi Mong say, Yam post I haduna, Tagatuna Lake, Tanzadru Machan Piduna Phone Tore, Madura Machan Piduna Gasa and a hike Vasingado, Madugida Tangapu Tamu Hadun Harry, Madura Mabungaduna, Kantakalo Nugari say, Nangi Tuni to the any Pudra Laklabani. A sing way and Muhadana, Machana Pidu Haran Mabun Hajare. Bantuna interview people like Libazaga City, travel agency, many Mapam Masigi Maming, Sena, peg your backside a away. Madura Mapam Madura lady with Stabamana, Bantugi, interview Loudun Lay, Makoi, I shard to the accident number talk with the gay. Mapam Silla Pongamdre, Maramadura, interview say any loud when Haiduna Hare. Maduri Mang Hange, a koi company is a joint over pound with the Carigino, Madura Bantuna Come. Lamdi am the Queening Edu Pashati Paide, Maramaduna company Pashadagi, a koi Pami, Maramadugin Hadun Hare. I gave in Ravinder Kawi Eduga, I saw Laglamatunda Makata Baturi, Adam Tawakani. Mahomes Ray marketing in Matan, the Yunction Mani Hadun Hare, Adu Taragadi, good luck Haduna, Bantuno in a interviewer to the with Pirami. Madurigi, Bantugi resume do some Parapumatumda. Mayamadi, Huziki Himatan, Sidati, Benko Katsapami. Adu Kaigino Nangadi, Nangi, Nangapam was the Port Kudimasi, Faseno in a palm, Harvest Hadun Hangi, Mother Bantunare, Nangi Matankaramahan Viagara. I would there you are currently a Hadun Hare, Madra, Ravindra Su, Hoi Liro Hadun Hare. Senasi Momanta Kishin, Naduralai, Mamma and Mapa, the Nasana Pasi, Koliska, the Firon Karatilation Hadun Hare, Madura Mapaduna, Kaido Wile Dribano. Aina Rasta, Ichanapa, the Koliska, the Maramaduna, Firon Karapi, and Habamatanda,
ꯐꯤꯔꯣꯟꯁꯤꯡꯗꯤ ꯋꯥꯁꯃꯦꯟꯗ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯁꯃꯦꯟꯗꯒꯤ ꯑꯣꯏꯅ ꯂꯧꯔꯨꯔꯣ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ ꯐꯤꯔꯣꯟꯁꯤꯡ ꯑꯁꯤ ꯋꯥꯁꯃꯦꯟꯗꯒꯤ ꯂꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯄꯦꯔꯤꯁꯀꯤ ꯄꯔꯐ꯭ꯌꯨꯝ ꯑꯁꯤꯁꯨ ꯄꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯒꯥꯔꯤ ꯑꯃ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯑꯣꯏꯅ ꯄꯤꯒꯦꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯐꯥꯁꯦꯟ ꯄꯥꯝꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯦ ꯃꯗꯨꯗꯒꯤꯗꯤ ꯔꯕꯤꯟꯗꯔꯅ ꯑꯗꯨꯗꯤ ꯅꯪꯗꯤ ꯑꯁꯦꯡꯕꯗ ꯉꯥꯡꯗꯨꯅ ꯂꯩꯔꯦꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯗꯤ ꯑꯁꯦꯡꯕꯁꯦ ꯌꯥꯝꯅ ꯉꯥꯡꯅꯤꯡꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯟꯗꯨꯅ ꯍꯥꯏꯔꯦ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯃꯤ ꯑꯁꯦ ꯃꯊꯥ ꯁꯥꯍꯟꯕꯁꯤꯅꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯑꯁꯦꯡꯕꯁꯦ ꯍꯥꯏꯗꯣꯛꯂꯒ ꯑꯩꯒꯤ ꯇꯦꯟꯁꯟ ꯑꯁꯦ ꯀꯣꯛꯄꯅꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯅ ꯃꯗꯨꯗꯒꯤꯗꯤ ꯔꯕꯤꯟꯗꯔꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯑꯁꯦꯡꯕ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯀꯅꯥ ꯀꯅꯥꯗꯗꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯏꯄꯥꯗ ꯈꯛꯇꯅꯤ ꯊꯣꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯏꯄꯥꯅ ꯃꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯂꯩꯇꯦꯅ ꯑꯩꯉꯣꯟꯗ ꯈꯨꯝꯃꯣꯅ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯤ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯄꯥ ꯀꯥꯏ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯦ ꯑꯗꯨꯗ ꯑꯩꯁꯨ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯍꯥꯛ ꯂꯩꯇꯦꯅ ꯈꯨꯝꯃꯣꯅ ꯍꯥꯏꯔꯛꯏ ꯃꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏ ꯕꯕꯥꯗꯒꯤ ꯄꯩꯁꯥ ꯑꯗꯨꯝ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦꯗꯅ ꯑꯃꯨꯛꯁꯨ ꯂꯥꯛꯑꯦ ꯑꯃꯨꯛꯁꯨ ꯂꯥꯛꯄ ꯃꯇꯝꯗꯅ ꯑꯩꯈꯣꯏ ꯕꯕꯥꯗꯨ ꯇꯦꯕꯜ ꯃꯈꯥꯗ ꯂꯣꯠꯇꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯕꯗꯒꯤ ꯇꯦꯕꯜ ꯃꯈꯥꯗꯒꯤ ꯑꯃꯨꯛ ꯄꯩꯁꯥꯗꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯌꯥꯝꯅꯗꯤ ꯇꯣꯏꯅ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯕꯤꯟꯗꯔꯗ ꯇꯝꯃꯤ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯁꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯆꯩ ꯅꯪꯅ ꯉꯥꯏꯍꯥꯛꯇ ꯑꯁꯦꯡꯕ ꯉꯥꯡꯂꯤꯕꯅꯦꯅ ꯇꯧꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯛꯄ ꯇꯥꯔꯦ ꯑꯣꯏꯗ ꯄꯥꯗꯕ ꯈꯔꯁꯨ ꯉꯥꯡꯕ ꯇꯝꯃꯨ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯂꯒ ꯍꯤꯡꯂꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯃꯥꯏ ꯄꯥꯛꯇꯣꯏ ꯁꯣꯛꯄꯗꯤ ꯑꯁꯦꯡꯕ ꯉꯥꯡꯂꯒ ꯃꯥꯏꯊꯤꯕꯗꯨꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯕꯤꯟꯗꯔꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯃꯗꯨꯗꯒꯤ ꯕꯥꯜꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯃꯃꯥꯅꯗꯤ ꯃꯆꯥ ꯄꯣꯛꯄ ꯃꯇꯝꯗ ꯋꯥꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯄꯥꯗꯨꯗꯤ ꯃꯆꯥ ꯑꯁꯤꯕꯨ ꯆꯥꯎꯅꯕ ꯌꯣꯜꯂꯛꯄ ꯃꯇꯝꯗ ꯋꯥꯕꯅꯤ ꯃꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯗꯥꯏꯂꯣग ꯑꯁꯤ ꯇꯥꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯗꯤ ꯗꯥꯏꯂꯣग ꯅꯠꯇꯦ ꯃꯗꯨ ꯃꯤ ꯈꯟꯅꯕ ꯍꯧꯕ ꯀꯧꯋꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯔꯕꯤꯟꯗꯔꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯗꯤ MBAꯒꯤ ꯁꯤꯠꯀꯁꯨ ꯐꯪꯈꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯇꯧꯗ꯭ꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯕꯥꯅ ꯌꯥꯗꯕꯗꯒꯤ ꯄꯩꯁꯥ ꯊꯤꯌꯨ ꯌꯥꯗꯕꯗꯒꯤ ꯇꯧꯈꯤꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤꯗꯨꯗꯤ ꯊꯣꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗ ꯌꯨꯝꯗ ꯃꯃꯥꯗꯨꯅ ꯃꯄꯥꯗꯨꯅ ꯆꯩꯗꯨꯅ ꯂꯩ ꯅꯆꯥꯅꯨꯄꯥꯁꯤꯅ ꯋꯥꯅ ꯃꯍꯥꯛꯅ ꯁꯤꯠ ꯑꯃ ꯐꯪꯖꯕꯗꯨꯕꯨ ꯅꯪꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯑꯝꯃꯒ ꯂꯥꯛꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯐꯪꯈꯤꯕ ꯅꯠꯇꯦ ꯃꯗꯥꯎ ꯌꯥꯕꯒꯤ ꯇꯧꯕꯩ ꯋꯥꯅꯤ ꯃꯗꯨꯅ ꯄꯩꯁꯥꯁꯨ ꯃꯥꯡꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯆꯤꯟꯐꯥ ꯄꯨꯗꯨꯅ ꯄꯩꯈꯥꯗꯕꯨꯗꯤ ꯃꯥꯔꯛ ꯐꯪꯉꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗꯗꯤ ꯅꯪ ꯖꯦꯔꯣ ꯑꯗꯨꯝ ꯐꯪꯗꯣꯔꯤꯕꯅꯤ ꯅꯪꯗꯤ ꯀꯩꯁꯨ ꯑꯣꯏꯕ ꯉꯝꯃꯣꯏ ꯀꯥꯟꯅꯗꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯊꯤꯅ ꯆꯩ ꯁꯨꯝꯅꯕꯨ ꯀꯅꯥꯅꯕꯨ ꯆꯩꯅꯒꯦ ꯃꯄꯥꯅ ꯃꯆꯥꯗ ꯆꯩ ꯇꯥꯔꯒꯗꯤ ꯃꯆꯥꯗꯨꯗꯤ ꯁꯤꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯗꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ ꯕꯟꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗꯁꯨ ꯇꯦꯕꯜ ꯂꯦꯝ ꯑꯁꯤ ꯑꯩꯅ ꯊꯥꯟꯕ ꯇꯥꯔꯒꯗꯤ ꯏꯆꯟꯅꯨꯄꯤꯅ ꯀꯔꯤ ꯊꯥꯜꯂꯒ ꯄꯥꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯏꯆꯟꯅꯨꯄꯤꯗ ꯄꯤꯈꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯩꯗꯤ ꯅꯪꯒꯤ ꯅꯄꯥꯗꯨꯕꯨ ꯊꯥꯡꯅ ꯊꯤꯜꯂ ꯍꯥꯠꯅꯤꯡꯉꯕꯅꯤꯅꯦ ꯑꯗꯨꯕꯨ ꯃꯗꯨꯃꯛꯇꯤ ꯇꯧꯔꯔꯣꯏ ꯅꯪꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯕꯦꯡꯀꯣꯛꯇ ꯊꯥꯈ꯭ꯔꯁꯤꯔ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯪ ꯃꯥꯡꯉꯒ ꯂꯥꯛꯀꯅꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯅꯪ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯉꯁꯤꯗꯒꯤꯗꯤꯅꯦ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯖꯣꯏꯟ ꯇꯧꯍꯜꯂꯗꯕꯅꯤ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯃ ꯂꯩꯔꯦꯅ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯑꯩꯆꯥꯔ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯛꯑꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯦꯀꯔ ꯁꯥꯔꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯔꯒ ꯑꯃꯨꯛ ꯃꯉꯣꯟꯗ ꯅꯩꯔꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯟꯇꯨꯁꯨ ꯁꯦꯀꯔꯗ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯕꯨ ꯂꯛꯅꯈꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯞ ꯇꯥꯅ ꯇꯣꯠꯈꯤꯕ ꯅꯨꯄꯥꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯒ ꯐꯕ ꯆꯦꯟꯊꯣꯔꯛꯏ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯔꯕꯤꯟꯗꯔꯗ ꯂꯣꯏꯅ ꯂꯤꯊꯣꯛꯏ ꯃꯗꯨꯗꯒꯤꯗꯤ ꯔꯕꯤꯟꯗꯔꯁꯨ ꯅꯣꯛꯗꯨꯅ ꯆꯪꯉꯛꯏ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯪꯗꯤ ꯃꯤꯗꯤ ꯏꯟꯇꯔꯚ꯭ꯌꯨ ꯆꯪꯉꯝꯗꯥꯏꯗ ꯌꯨꯕꯤꯒ ꯊꯨꯒꯥꯏꯔ ꯆꯪꯅꯩꯌꯦ ꯅꯪꯗꯤ ꯑꯩꯆꯥꯔꯒꯤ ꯃꯀꯣꯛ ꯊꯨꯒꯥꯏꯔꯒ ꯑꯣꯏꯅ ꯂꯥꯛꯑꯕ ꯐꯩ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯕꯤꯟꯗꯔꯗ ꯍꯪꯉꯤ ꯅꯪ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯅꯠꯇ꯭ꯔ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯡ ꯄꯥꯏꯔꯒ ꯂꯥꯜꯂꯦ ꯍꯥꯏꯖꯔꯁꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯁꯦꯀꯔꯗ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯊꯥꯖꯤꯜꯂꯛꯏ ꯁꯦꯀꯔꯁꯨ ꯕꯟꯇꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯟꯇꯨꯁꯨ ꯀꯔꯤꯝꯇ ꯇꯥꯗꯕꯤꯗ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯦꯀꯔꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯑꯒ ꯊꯝꯈꯤ ꯑꯃꯁꯨꯡ ꯊꯕꯛ ꯑꯁꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯁꯣꯏ ꯇꯧꯍꯟꯈꯤ ꯃꯗꯨꯒꯤ ꯕꯟꯇꯨꯗꯨꯁꯨ ꯆꯦ ꯄꯥꯏꯔ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯔꯕꯤꯟꯗꯔꯅ ꯁꯣꯏ ꯇꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯃꯥꯏꯅ ꯇꯧꯔꯛꯂꯤꯕ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯈꯣꯡꯕꯨ ꯀꯣꯜꯂꯒ ꯊꯕꯛ ꯑꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯔꯕꯤꯟꯗꯔꯅ ꯆꯪꯒꯦ ꯇꯧꯕ ꯃꯇꯝꯗ ꯁꯦꯀꯔꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯅꯪꯒꯤ ꯅꯉꯛ ꯀꯥꯗꯨꯕꯨ ꯇꯦꯛꯂꯕ꯭ꯔꯥ ꯅꯉꯛ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯦꯀꯔꯗ ꯍꯪꯉꯤ ꯁꯦꯀꯔꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅꯅꯦ ꯂꯨꯞꯇꯨꯅꯅꯦ ꯐꯨꯔꯤꯕꯁꯤ ꯀꯔꯤꯅꯣ ꯆꯨꯅꯤꯗꯨꯅꯤꯅꯦ ꯂꯨꯞꯂꯒ ꯐꯨꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯊꯣꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯦꯀꯔꯅ ꯍꯥꯏꯔꯛꯏ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯁꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯉꯣꯟꯗ ꯀꯩꯗꯧꯕꯩ ꯂꯥꯜꯂꯦ ꯍꯥꯏꯗꯣꯔꯤꯕ ꯅꯪꯕꯨ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯂꯟꯅꯔꯨꯕꯗꯥꯏꯅꯦ ꯃꯗꯨꯗ ꯁꯦꯀꯔꯅ ꯍꯥꯏꯔꯛꯏ
ꯃꯍꯥꯛꯀꯤ ꯆꯨꯅꯤꯗꯣ ꯑꯩꯒꯤ ꯈꯨꯠꯇ ꯄꯟꯈꯤꯕꯗꯒꯤ ꯒꯥꯔꯤꯗ ꯁꯨꯝ ꯌꯥꯎꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯂꯛꯅꯕ ꯅꯠꯇꯦꯃꯤ ꯅꯪꯕꯨ ꯑꯗꯨ ꯇꯥꯔꯒꯗꯤ ꯆꯨꯅꯤꯗꯣ ꯄꯤꯊꯣꯛꯈꯤꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯄꯤꯔꯨ ꯇꯥꯔꯒꯗꯤ ꯃꯤꯅ ꯑꯩꯕꯨ ꯇꯣꯛꯂꯣꯏꯗ꯭ꯔꯥ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯇꯣꯛꯂꯛꯇ꯭ꯔꯕꯅꯤꯅ ꯅꯪꯉꯛꯇꯨ ꯌꯦꯠꯂꯒ ꯂꯥꯛꯑꯣꯔꯝꯒꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯕꯤꯟꯗ꯭ꯔ ꯆꯠꯈꯤ ARKꯒꯤ ꯃꯍꯥꯛꯀꯤ ꯒꯣꯗꯥꯎꯟ ꯑꯗꯨꯗ ꯔꯥꯃꯆꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ ꯃꯐꯝ ꯑꯁꯤꯗ ꯄꯣꯠ ꯏꯍꯥꯡ ꯍꯥꯡꯉꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁ꯭ꯇꯣꯛ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁ꯭ꯇꯥꯐ ꯑꯗꯨꯅ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯧꯔꯨꯆꯣꯗꯅ ꯊꯕꯛ ꯂꯦꯞꯄꯗꯤ ꯌꯥꯕ ꯅꯠꯇꯦ ꯃꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯔꯀꯦꯠꯇ ꯃꯤꯅ ꯌꯥꯝꯅ ꯄꯨꯅꯕꯒꯤ ꯄꯩꯁꯥ ꯑꯝꯇ ꯊꯥꯗꯧ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯕꯦꯡꯛꯇꯒꯤ ꯄꯩꯁꯥꯗꯣ ꯂꯧꯔꯨꯕꯗꯤ ꯀꯩꯗꯧꯏ ꯍꯥꯏꯕꯗꯤ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯕ ꯌꯥꯗꯕ꯭ꯔꯥ ꯕꯦꯡꯛꯅꯁꯨ ꯂꯣꯟ ꯄꯤꯌꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯀꯔꯤ ꯇꯧꯕ ꯌꯥꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯔꯥꯖ ꯑꯗꯨ ꯏꯁꯩ ꯇꯥꯗꯨꯅ ꯃꯪꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯅꯦꯅ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨ ꯃꯤꯒꯤ ꯏꯗꯤ ꯄꯣꯖꯤꯇꯤꯚ ꯈꯔ ꯑꯣꯏ ꯅꯦꯒꯦꯇꯤꯚ ꯈꯔ ꯑꯣꯏ ꯃꯍꯥꯛꯀꯤꯗꯤ ꯄꯨꯔꯥ ꯗꯤꯐꯦꯛꯇꯤꯚꯅꯤ ꯃꯉꯣꯟꯗꯗꯤ ꯀꯔꯤꯒꯨꯝꯕ ꯁꯅꯥꯒꯤ ꯇꯦꯡꯀꯣꯠ ꯑꯃ ꯄꯤ ꯇꯥꯔꯒꯗꯤ ꯃꯗꯨꯁꯨ ꯕꯤꯈꯥ ꯑꯗꯨꯝ ꯅꯤꯕ ꯆꯠꯇꯣꯔꯤꯕꯅꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯑꯃꯨꯂꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯎꯕ ꯐꯪꯏ ꯃꯍꯥꯛ ꯑꯁꯤ ꯕꯟꯇꯨꯅ ꯂꯩꯔꯤꯕ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯥꯛꯄꯅꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯤꯐ ꯇꯣꯡꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯕꯟꯇꯨꯁꯨ ꯆꯪꯈꯠꯂꯛꯏ ꯕꯟꯇꯨꯅ ꯑꯃꯨꯂꯤꯌꯥꯒꯤ ꯐꯥꯏꯒꯟ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯠꯐꯝ ꯑꯗꯨ ꯍꯣꯡꯕ ꯉꯝꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯑꯃꯨꯂꯤꯌꯥꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯣꯐꯤꯁ ꯑꯃꯗ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯀꯔꯝꯕ ꯐ꯭ꯂꯣꯔꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯂꯤꯌꯥꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯪꯕ ꯃꯇꯝꯗ ꯅꯪꯅ ꯆꯠꯇꯣꯔꯤꯕ ꯐ꯭ꯂꯣꯔ ꯅꯝꯕꯔ ꯑꯗꯨꯅ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ 9 ꯐ꯭ꯂꯣꯔꯗꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯕꯟꯇꯨꯁꯨ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯆꯠꯇꯣꯔꯤꯕ ꯃꯐꯝ ꯑꯁꯤ ꯄꯦꯛ ꯌꯣꯔ ꯕꯦꯛꯁ ꯍꯥꯏꯕ ꯑꯣꯐꯤꯁ ꯑꯗꯨꯗꯔ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯟꯇꯨꯁꯨ ꯃꯈꯥꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯍꯥꯏꯕꯗꯤ ꯃꯐꯥꯏꯒꯟꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯃꯥꯅꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯃꯃꯥꯡꯗꯗꯤ ꯎꯈꯤꯕ ꯂꯩꯇ꯭ꯔꯤꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯊꯕꯛ ꯑꯁꯦ ꯉꯔꯥꯡ ꯈꯛꯇ ꯖꯣꯏꯟ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯨꯝꯃꯤ ꯕꯣꯁꯀꯗꯤ ꯎꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯟꯇꯨꯗ ꯍꯪꯕ ꯃꯇꯝꯗ ꯕꯣꯁ ꯑꯗꯨꯗꯤ ꯉꯔꯥꯡꯗꯤ ꯂꯥꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯎꯅꯗꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯣꯜ ꯗ ꯕꯦꯁ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯟꯇꯨꯁꯨ ꯕꯦꯁ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯥꯏꯒꯟ ꯑꯗꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯕꯟꯇꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯕꯤꯟꯗꯔ ꯑꯃꯁꯨꯡ శేఖꯔꯗ ꯑꯣꯐꯤꯁ ꯑꯁꯤꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯊꯦꯡꯅꯩꯅꯦ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯔꯕꯤꯟꯗꯔꯅ ꯃꯗꯨꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨ ꯎꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯎꯅꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯎꯅꯔꯨꯔꯣ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯔꯕꯤꯟꯗꯔꯅ ꯃꯍꯥꯛꯄꯨ ꯕꯣꯁ ꯎꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯖꯤꯟꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯍꯥꯛꯅ ꯂꯤꯞꯇ ꯊꯦꯡꯅꯈꯤꯕ ꯃꯐꯥꯏꯒꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕ ꯅꯨꯄꯤ ꯑꯃꯨꯂꯤꯌꯥꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯃꯍꯥꯛꯅ ꯊꯣꯛꯂꯛꯇꯨꯅ ꯄꯥꯎ ꯑꯗꯨ ꯂꯣꯏꯅ ꯇꯝꯃꯤ ꯃꯗꯨꯗꯒꯤꯗꯤ శేఖꯔꯅ ꯍꯥꯏꯔꯛꯏ ꯃꯆꯟꯅꯨꯄꯤꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯂꯛꯅꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯇꯞꯇꯅ ꯐꯨꯕ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯟꯇꯨꯅ ꯎꯄꯥꯏ ꯑꯝꯇꯗꯤ ꯍꯥꯏꯕꯤꯌꯨꯅ ꯍꯥꯏꯗꯨꯅ ꯔꯕꯤꯟꯗꯔꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯐꯔꯦ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯥꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯨꯄꯤꯅꯦꯅ ꯑꯩꯈꯣꯏ ꯑꯍꯣꯡꯕꯒ ꯂꯩꯔꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯤꯆꯣ ꯍꯥꯏꯗꯨꯅ ꯔꯕꯤꯟꯗꯔꯅ ꯊꯥꯖꯤꯟꯈꯤ ꯃꯗꯨꯗꯒꯤꯗꯤ శేఖꯔꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯄꯥꯏꯌꯣ ꯍꯥꯏꯔꯤꯕꯗꯤ ꯃꯍꯥꯛꯇꯤ ꯈꯣꯡ ꯄꯥꯏꯕ ꯃꯇꯝꯗ ꯃꯊꯪ ꯃꯈꯥ ꯑꯣꯟꯊꯣꯛꯀꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯆꯪꯂꯛꯇꯨꯅ ꯔꯤꯖꯨꯃꯦ ꯑꯗꯨ ꯄꯤꯕ ꯃꯇꯝꯗ ꯑꯃꯨꯂꯤꯌꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯅꯃꯤꯡꯁꯤ ꯕꯟꯇꯨ ꯀꯧꯕ ꯌꯥꯝꯅꯕꯨ ꯐꯖꯔꯤꯅꯦ ꯃꯗꯨꯗ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯕꯟꯇꯨ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯗꯤ ꯐꯖꯕ ꯃꯤꯡ ꯅꯠꯇꯦ ꯌꯥꯝꯅ ꯀꯥꯟꯅꯗꯕ ꯃꯤꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯃꯨꯂꯤꯌꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯥꯏꯒꯟ ꯑꯗꯨꯗ ꯕꯟꯇꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯅꯃꯤꯠ ꯑꯗꯣ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯕꯟꯇꯨꯁꯨ ꯐꯥꯏꯒꯟ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗ ꯑꯃꯨꯂꯤꯌꯥꯅ ꯅꯪ ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯄꯥꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ मधुर बंतुना नंग नतना अतोप कनामतगा थबक तोमिनबा पामदे हाइदुना सुखुमई अलु तरगदी अइना हाइबा तागदरा बोसना हाइबा तागदरा हाइदुना हाइरे बोसना हाइबा बुतागदरा थमोइन हाइबा बुतागदरा ज्ञानमत तादरे हाइदुना बंतुना हाइरे मधुरगदी बंतुना असेंग हाइबगी हैनबी म लई हाइदुना हाइरे वहलुता मतमदा मुलियाना असेंग यामना गालिंग तरगदी असेंग गांग तरगदी मधुगी प्राइस असिदी यामना चाउबी हाइदुना हाइरे असुम तोदुना महापो सारब मानभूमि कच्छ थाखी कच्छ जीव पाबम तो उखिदे मफम अदुदा रोमांस तौनरिबा नुपी अमगा नुपा अमगा खक्ता उई मधुरगदी नुपी दुगा नुपा दुगा वारी सानबदु ताबा मतमदा नखोइगी दु हेमंख्रे तालिंगदबम यावरे हाइदुना हाइरे असुम तोदुना नुपा दुगा नुपी दुगा तेन मनुंग संखी उपाय लित्रबनिना बंतुसु माकी मेदाम अदुरा फोन तौदुना मैडम आई मफम मसिदा लैबसे यामना वारे जीव पाबम तो उदे मखोय अनिसु मफम मसिदा करिनो सगोन थौबि सानदुना लैखरे
ꯑꯩꯕꯨ ꯃꯐꯝ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯊꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯦꯗꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯅꯤꯡ ꯇꯥꯔꯒꯗꯤ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯏꯪꯕ ꯖꯒꯥ ꯑꯃꯗ ꯎꯟ ꯇꯥꯕ ꯖꯒꯥ ꯑꯃꯗ ꯊꯥꯈꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯔꯣꯃꯥꯟꯁ ꯇꯧꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣꯒ ꯀꯥꯞꯇꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀ꯭ꯂꯤꯞ ꯑꯗꯨꯗꯒꯤ ꯅꯥꯟꯊꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯧꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯕꯟꯇꯨꯅ ꯌꯦꯡꯉꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯁꯟꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯗꯥꯟꯁ ꯑꯁꯤ ꯌꯥꯝꯅ ꯐꯖꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯕꯟꯇꯨꯁꯨ ꯃꯍꯥꯛꯀꯤ ꯃꯦꯗꯥꯝꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯑꯩꯕꯨ ꯃꯈꯣꯏꯅ ꯚꯥꯏꯔꯦꯜ ꯆꯠꯍꯟꯗꯣꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯅꯥꯛꯇ ꯊꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯑꯩꯒꯤ ꯐꯥꯏꯒꯟꯗ ꯌꯥꯝꯅ ꯌꯦꯡꯈꯤꯕ ꯇꯥꯏ ꯑꯩꯒꯤ ꯈꯣꯡꯗ ꯌꯥꯝꯅ ꯌꯦꯡꯈꯤꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯇꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯈꯣꯡ ꯈꯣꯡꯌꯥꯗ ꯂꯩꯖꯔꯒꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯃꯛ ꯊꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯜꯌꯥꯗ ꯍꯥꯏꯕ ꯍꯦꯟꯃꯟꯕꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯄꯨ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯧꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯕꯥꯜꯃꯤꯀꯤꯗꯨ ꯁꯨꯂꯣꯆꯅꯥ ꯎꯅꯕ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯨꯂꯣꯆꯅꯥ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯅꯪ ꯀꯝꯗꯧꯔꯤ ꯍꯧꯒꯠꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯁꯦꯝ ꯑꯃꯃꯝ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯁꯦꯝ ꯑꯁꯤ 400 ꯍꯦꯜꯂꯝꯂꯅꯤ ꯑꯗꯨꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯑꯩꯁꯨ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕꯅꯤꯅ ꯁꯦꯝ ꯆꯥꯕ ꯌꯥꯗꯦ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯤꯅ ꯁꯦꯝ ꯆꯥꯕ ꯌꯥꯗꯦ ꯈꯣꯡꯒꯤ ꯑꯅꯥꯕꯁꯤꯁꯨ ꯗꯣꯛꯇꯔꯗ ꯀꯌꯥꯃꯔꯣꯝꯗꯤ ꯌꯦꯡꯍꯜꯂꯕꯅꯤ ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯂꯩꯇꯦ ꯑꯗꯨꯃꯛ ꯅꯥꯏ ꯑꯉꯥꯡ ꯎꯅꯕ ꯃꯇꯝꯗ ꯅꯪꯁꯨ ꯇꯥꯈꯤꯕ ꯃꯇꯝꯗ ꯑꯩꯕꯨ ꯈꯣꯡꯁꯦ ꯑꯅꯥꯕ ꯑꯃ ꯄꯤꯕꯤꯔꯝꯃꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯕꯥꯜꯃꯤꯀꯤꯕꯨ ꯅꯪꯅ ꯈꯣꯡꯁꯦꯛꯄ ꯑꯃ ꯑꯣꯏꯍꯜꯂꯦ ꯑꯗꯨꯒ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤ ꯑꯦꯁꯤꯒꯤ ꯀꯥ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯕꯨ ꯍꯤꯡꯂꯤꯕꯅꯤ ꯅꯪꯅ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯃꯆꯥ ꯄꯣꯛꯄꯅꯦꯅ ꯔꯥꯃꯆꯟꯗ꯭ꯔꯅ ꯅꯪꯒꯤ ꯑꯅꯥ ꯑꯌꯦꯛꯀꯤ ꯂꯥꯌꯦꯡꯕꯒꯤ ꯗꯥꯏꯇꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯨꯔꯤꯕꯅꯤ ꯈꯔ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕꯗꯤ ꯌꯥꯔꯦ ꯀꯣꯛ ꯁꯤꯔꯣ ꯌꯥꯔꯒꯗꯧꯔꯒꯦ ꯅꯪꯗꯤ ꯁꯔꯀꯗ ꯆꯠꯀꯅꯤ ꯑꯩ ꯒꯦꯔꯦꯟꯇꯤ ꯄꯤꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯨꯂꯣꯆꯅꯥꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯤ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯤ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯌꯦꯡꯕ ꯍꯧꯔꯛꯏ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯛꯊꯈꯤ ꯃꯇꯧ ꯑꯗꯨꯗꯒꯤ ꯗꯣꯛꯇꯔ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯕꯥꯜꯃꯤꯀꯤꯅ ꯃꯍꯥꯛ ꯑꯁꯤ ꯇꯥꯕ ꯐꯪꯕ꯭ꯔꯥ ꯎꯕ ꯐꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯥꯜꯃꯤꯀꯤ ꯅꯨꯡꯁꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯜꯌꯥꯅ ꯕꯟꯇꯨꯗ ꯆꯩꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯏ ꯃꯦꯗꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯤ ꯑꯃꯒꯤ ꯃꯔꯥꯏꯕꯛꯄꯨ ꯍꯟꯖꯤꯟ ꯀꯞꯇꯨꯅ ꯂꯩꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯒꯗꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯅꯪ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯊꯦꯡꯅ ꯇꯥꯕ ꯃꯗꯨꯗꯒꯤꯗꯤ ꯕꯟꯇꯨ ꯐꯝꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯑꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯁꯤ ꯏꯕ ꯇꯥꯔꯒꯗꯤ ꯑꯋꯥꯕ ꯀꯌꯥꯁꯤꯡ ꯑꯁꯤꯕꯨ ꯏꯒꯗ꯭ꯔꯅꯤ ꯃꯦꯗꯥꯝ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯗꯥꯎ ꯌꯥꯗꯅ ꯄꯣꯛꯂꯛꯈꯤꯕ ꯃꯆꯥꯗꯨ ꯑꯣꯏꯕ ꯇꯥꯕꯅꯤ ꯑꯩ ꯌꯦꯡꯅꯕꯁꯤꯕꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯁꯪꯁꯥꯔꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯩ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯑꯃꯨꯜꯌꯥꯁꯨ ꯕꯟꯇꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯟꯇꯨꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝ ꯅꯪꯕꯨ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯀꯔꯤ ꯌꯦꯡꯅꯕ ꯂꯩꯒꯦ ꯅꯣꯡꯃꯇꯁꯨ ꯁꯜꯋꯥꯔ ꯖꯤꯜꯂ ꯑꯝꯇꯗꯤ ꯁꯦꯠꯂꯨ ꯅꯐꯥꯏꯒꯟꯗꯣ ꯑꯝꯇꯗꯤ ꯀꯨꯞꯁꯜꯂꯨꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯠꯌꯦꯡꯁꯤ ꯅꯪꯒꯤ ꯐꯥꯏꯒꯟꯗ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯃꯨꯜꯌꯥꯅ ꯕꯟꯇꯨꯕꯨ ꯆꯤꯡꯈꯠꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯀꯣꯛ ꯑꯗꯣ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯝꯇ ꯊꯥꯗꯧ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯃ ꯊꯝꯃꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯆꯥꯅ ꯐꯣꯀꯁ ꯇꯧ ꯇꯥꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯅꯪ ꯃꯥꯏ ꯄꯥꯛꯄ ꯄꯥꯝꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯕꯟꯇꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯇꯧꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯇꯨꯃꯤꯟꯅ ꯇꯧ ꯇꯥꯔꯒꯗꯤ ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯗꯨꯅ ꯃꯌꯥꯝꯗ ꯋꯥ ꯂꯥꯎꯗꯣꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯁꯦꯝꯗꯣꯛꯎ ꯑꯗꯨꯒ ꯅꯪꯅ ꯈꯟꯖꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗꯤ ꯁꯦꯝꯗꯣꯛꯀꯅꯨ ꯐꯔꯦ ꯆꯠꯂꯣ ꯑꯗꯨꯒ ꯄꯦꯔꯤꯁ ꯆꯠꯄꯒꯤ ꯇ꯭ꯔꯤꯞ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯁꯦꯝ ꯁꯥꯔꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯍꯥꯛꯇꯤ ꯃꯦꯗꯥꯝ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯁꯦꯀꯔꯅ ꯍꯥꯏꯔꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯗꯥꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯗꯥꯝ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯕꯤꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯦ ꯃꯦꯗꯥꯝꯒꯤ ꯊꯃꯣꯏꯗ ꯖꯒꯥ ꯑꯃ ꯀꯟꯅꯕ ꯍꯣꯠꯅꯖꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯁꯦꯀꯔꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯦꯗꯥꯝꯒꯤ ꯊꯃꯣꯏꯗ ꯁꯨꯔꯨꯡ ꯍꯣꯠꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯄꯦꯔꯤꯁꯀꯤ ꯇ꯭ꯔꯤꯞ ꯑꯗꯨꯗ ꯆꯠꯈꯤ ꯄꯦꯔꯤꯁꯀꯤ ꯇ꯭ꯔꯤꯞ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯑꯃꯨ ꯑꯃꯁꯨꯡ ꯕꯟꯇꯨ ꯅꯨꯡꯁꯤꯅꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯤꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯄꯨ ARKꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯥ ꯔꯥꯖꯀ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯉꯤ ꯃꯗꯨꯅ ꯃꯄꯨꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯄꯂꯥ ꯅꯥꯏꯗꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯅꯥꯏꯗꯨꯒꯤ ꯁꯤꯟ ꯑꯃ ꯎꯕ ꯐꯪꯉꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯌꯥꯗꯕ ꯃꯤ ꯑꯃꯕꯨ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯕ ꯐꯪꯍꯜꯂꯤ
ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯔꯥꯖ ꯅꯪ ꯊꯣꯏꯗꯣꯛꯅ ꯀꯤꯒꯅꯨ ꯃꯍꯥꯛ ꯎꯅꯒꯗꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒ ꯎꯅꯒꯗꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯄꯂꯥꯏꯗ ꯊꯥꯂꯤ ꯀꯧꯏ ꯃꯃꯤꯡꯁꯦ ꯐꯔꯛ ꯌꯥꯝ ꯇꯥꯏ ꯊꯥꯂꯤ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯃꯄꯥꯒꯤ ꯃꯃꯤꯡ ꯑꯗꯨꯅ ꯅꯥꯏꯗꯨ ꯍꯥꯏꯗꯨꯅ ꯁꯦꯝꯖꯤꯜꯂꯒꯦ ꯃꯆꯥꯅꯨꯄꯥ ꯊꯥꯂꯤꯅ ꯅꯥꯏꯗꯨꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ARK ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯂꯤꯁ ꯑꯃ ꯑꯣꯏꯕꯅꯤ ꯃꯍꯥꯛꯇꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯄꯨꯁꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤ ꯌꯥꯝꯅ ꯗꯁꯥ ꯇꯥꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ ꯃꯄꯥ ꯑꯗꯨꯅꯗꯤ ꯀꯟꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯔꯥꯖꯅꯗꯤ ꯃꯁꯤ ꯀꯝꯄꯅꯤꯁꯦ ꯂꯣꯏꯅ ꯃꯥꯡꯍꯜꯂꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯀꯝꯄꯅꯤꯁꯤꯒꯤ ꯁꯤꯌꯔ ꯑꯁꯤ ꯍꯥꯏꯕꯗꯤ ꯀꯝꯄꯅꯤ ꯇꯪꯈꯥꯏ ꯑꯃ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ARKꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯍꯥꯛꯅ ꯀꯝꯄꯅꯤꯁꯤ ꯂꯩꯒꯦ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯒꯗꯕꯅꯤ ꯇꯟꯖꯥꯗꯨꯗ ꯋꯦꯇꯔ ꯑꯃꯅ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯔꯛꯄ ꯃꯇꯝꯗ ꯔꯥꯖꯅ ꯑꯩ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯉꯣꯟꯗ ꯍꯥꯏꯕꯗꯤ ꯋꯦꯇꯔ ꯑꯃꯗ ꯃꯤꯅꯥꯏ ꯑꯃꯗ ꯅꯣ ꯍꯥꯏꯕꯗꯤ ꯉꯝꯅꯤ ꯑꯗꯨꯕꯨ ꯑꯆꯧꯕ ꯃꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯅꯣ ꯍꯥꯏꯕꯁꯤꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯅꯣ ꯍꯥꯏꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯁꯛꯇꯤ ꯂꯩꯕ ꯃꯤꯒꯤ ꯃꯃꯥꯡꯗ ꯅꯣꯟꯗꯕ ꯃꯤꯁꯤꯗꯤ ꯑꯇꯤꯌꯥꯅꯁꯨ ꯅꯣꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯄꯥꯝꯕꯗꯨꯗ ꯇꯧꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯥꯜꯃꯤꯀꯤꯅꯁꯨ ꯅꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯁꯜꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯥꯖꯇ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯖꯁꯨ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤꯗꯨꯗ ꯂꯥꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯟꯇꯨꯁꯨ ꯑꯃꯨꯅ ꯃꯤꯇꯤꯡ ꯑꯃ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯍꯣꯇꯦꯜ ꯑꯃꯗ ꯀꯧꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯁꯨ ꯃꯍꯥꯛꯅ ꯃꯤꯇꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤꯗꯨ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯊꯪꯅꯕ ꯕꯤꯜꯗꯤꯡꯗ ꯍꯥꯏꯕꯗꯤ ꯊꯪꯅꯕ ꯍꯣꯇꯦꯜ ꯑꯁꯤꯗ ꯅꯪꯒꯤ ꯅꯄꯥꯁꯨ CCTV ꯃꯣꯅꯤꯇꯔ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡꯁꯤ ꯌꯦꯡꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯊꯣꯏꯗꯣꯛꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯗꯤ ꯑꯁꯦꯡꯕꯩꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯃꯍꯥꯛꯅ ꯃꯥꯝꯗꯨꯗ ꯍꯪꯉꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯃꯨ ꯑꯃꯁꯨꯡ ꯕꯟꯗꯨꯒ ꯂꯣꯏꯅꯅ ꯁꯨꯗꯔꯁꯟꯒꯤ ꯃꯤꯇꯤꯡ ꯇꯧꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯊꯥꯂꯤ ꯑꯃꯁꯨꯡ ꯔꯥꯖ ꯃꯅꯣꯍꯔ ꯃꯤꯇꯤꯡ ꯇꯧꯏ ꯊꯥꯂꯤꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯀꯝꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯔꯠꯇꯒꯤ ꯀꯣꯔꯤꯌꯥꯗꯒꯤ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯤꯡꯖꯤꯟꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯐꯤꯕꯝ ꯌꯥꯝꯅ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯄꯥꯅ ꯄꯣꯠ ꯑꯗꯨ ꯅꯣꯏ ꯅꯄꯥꯒꯤ ꯅꯠꯇꯦ ꯈꯨꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯀꯔꯤꯝꯇ ꯍꯥꯏꯈꯤꯗꯦ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯄꯣꯠ ꯑꯗꯨꯗꯤ ꯒꯣꯔꯃꯦꯟꯒꯤꯅꯤ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯅꯠꯇ ꯇꯥꯔꯒꯁꯨ ꯑꯇꯣꯞꯄ ꯄꯣꯠ ꯑꯃꯗꯒꯤ ꯏꯝꯄꯣꯔꯠ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯌꯥꯏꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯊꯥꯂꯤꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯀꯝꯄꯅꯤ ꯁꯣꯛꯆꯤꯜꯂꯤꯕꯁꯦ ꯑꯩꯅ ꯄꯩꯁꯥ ꯊꯥꯗꯗꯨꯅ ꯅꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯥꯏ ꯄꯥꯍꯟꯕ ꯉꯝꯒꯅꯤ ꯇꯧꯕꯇꯕꯨ ꯅꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤꯒꯤ ꯁꯤꯌꯔ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯩꯅ ꯂꯩꯕ ꯇꯥꯔꯦ ꯑꯗꯨꯒ ꯄꯥꯔꯠꯅꯔ ꯑꯣꯏꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯥꯃꯆꯟꯗ꯭ꯔꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯃꯗꯨ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯇꯧꯕꯇꯕꯨ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯀꯔꯤꯝꯇ ꯈꯨꯝꯕ ꯉꯝꯈꯤꯗꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯤꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯃꯨꯗ ꯁꯨꯗꯔꯁꯟꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯀꯝꯄꯅꯤꯁꯦ ꯑꯩꯗꯤ ꯍꯥꯟꯅꯗꯤ ꯊꯥꯖꯔꯨꯗꯕꯅꯤ ꯁꯤꯌꯔ ꯇꯧꯅꯗꯨꯅ ꯇ꯭ꯔꯦꯚꯦꯜ ꯇꯧꯅꯕꯒ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯊꯥꯖꯗꯕ ꯊꯕꯛ ꯑꯃꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯊꯥꯖꯔꯨꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯀꯔꯣꯔ ꯑꯃ ꯄꯤꯊꯗꯨꯅ ꯊꯕꯛ ꯑꯁꯤ ꯇꯧꯕꯗꯒꯤꯗꯤ ꯅꯈꯣꯏ ꯍꯧꯖꯤꯛ ꯀꯔꯣꯔ 50 ꯇꯥꯟꯕ ꯉꯝꯃꯦ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯗ ꯀꯔꯣꯔ 100 ꯄꯤꯔꯒꯦ ꯑꯗꯨꯒ ꯅꯈꯣꯏ ꯀꯝꯄꯅꯤꯁꯦ ꯑꯩꯈꯣꯏꯗ ꯌꯣꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯟꯇꯨꯅ ꯃꯗꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯁꯨꯗꯔꯁꯟꯅ ꯑꯃꯨꯗ ꯍꯥꯏꯍꯜꯂꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯊꯥꯂꯤꯅ ꯇꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯔꯥꯃꯆꯟꯗ꯭ꯔꯁꯨ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛꯇ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯄꯣꯖꯦꯜ ꯑꯗꯨ ꯌꯥꯕ ꯉꯝꯃꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯃꯨꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤꯅ ꯈꯟꯖꯔꯤꯕꯗꯤ ꯂꯥꯏꯔꯕ ꯃꯤꯗꯜ ꯀ꯭ꯂꯥꯁꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯁꯨ ꯂꯝ ꯀꯣꯏꯕ ꯐꯪꯖꯅꯕꯅ ꯍꯣꯠꯅꯖꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯄꯩꯁꯥꯗꯨ ꯊꯥꯗꯗꯨꯅ ꯀꯝꯄꯅꯤꯁꯤ ꯂꯩꯕꯤꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯨꯕꯁꯤꯡꯁꯤ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯥꯃꯆꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯅꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯑꯝꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯄ꯭ꯔꯣꯄꯣꯛ ꯆꯥꯛꯆꯗꯨꯅ ꯂꯩꯈꯤ ꯍꯥꯏꯕꯗꯤ ꯃꯆꯥꯅꯨꯄꯥꯁꯨ ꯅꯣ ꯍꯥꯏꯕ ꯉꯝꯗꯦ ꯑꯃꯨꯁꯨ ꯅꯣ ꯍꯥꯏꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯨꯗꯔꯁꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅꯗꯤ ꯑꯩꯈꯣꯏ ꯀꯝꯄꯅꯤꯕꯨ ꯀꯔꯤꯝꯇ ꯃꯥꯡꯍꯟꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯈꯣꯏ ꯀꯝꯄꯅꯤꯁꯤꯕꯨ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯟꯇꯨ ꯌꯥꯝꯅ ꯁꯥꯎꯔꯛꯇꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯐꯥꯏꯜ ꯑꯗꯨ ꯇꯦꯕꯜ ꯑꯗꯨꯗ ꯄꯣꯞ ꯂꯥꯎ ꯊꯥꯗꯩ ꯃꯗꯨꯗꯒꯤꯗꯤ ꯁꯨꯗꯔꯁꯟꯒꯤ ꯁꯦꯀꯨꯔꯤꯇꯤ ꯂꯥꯛꯂꯤꯕ ꯐꯣꯔꯦꯅꯔꯁꯤꯡ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯟꯇꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯇꯧꯕꯇꯕꯨ ꯕꯟꯇꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯐꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯕꯨ ꯇꯥꯏ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯇꯞꯇꯥꯅ ꯐꯨꯊꯔꯛꯏ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯨꯗꯔꯁꯟꯗꯤ ꯀꯤꯕꯅ ꯂꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯥꯃꯆꯟꯗ꯭ꯔꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯍꯥꯏꯕꯗꯤ ꯕꯟꯇꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤ ꯐꯨꯅꯕ ꯌꯥꯕ ꯐꯨꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯨꯗꯔꯁꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯁꯨꯗꯔꯁꯟꯖꯤ ꯑꯩꯈꯣꯏꯗꯤ ꯑꯃꯥꯡ ꯑꯇꯣꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯀꯥ ꯍꯦꯟꯅ ꯍꯩꯖꯗꯦ ꯑꯩꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯁꯦ ꯍꯩꯅꯗꯦ ꯈꯨꯠꯁꯥ ꯍꯦꯛꯇ ꯌꯥꯎꯔꯛꯏ ꯍꯣꯏ ꯐꯔꯦ ꯇꯧꯕꯇꯕꯨ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯕ ꯄꯥꯝꯃꯤ ꯁꯪꯁꯥꯔꯁꯤꯗ ꯑꯩꯈꯣꯏꯅ ꯄꯣꯠꯁꯛ ꯑꯅꯤ ꯈꯛꯇꯕꯨ ꯏꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯏꯃꯥ ꯑꯁꯤꯃ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯤꯕ ꯅꯨꯄꯤ ꯏꯃꯥ ꯑꯁꯤꯅꯤ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯄꯣꯛꯄ ꯐꯥꯎꯕ ꯉꯝꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯈꯟꯅꯕ ꯍꯧꯕꯁꯤꯗꯤ ꯌꯥꯝꯅ ꯐꯔꯛ ꯇꯥꯒꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯨꯗꯔꯁꯟꯅ ꯀꯔꯤꯅꯣ ꯅꯪꯅ ꯃꯤ ꯑꯁꯥꯎ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯑꯝꯇ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯈꯤꯒꯦ
मी अमबु ज्ञान ताहनबगीदमक्ता अखोइना पांबा अहुम लई यामना नुसिना हाइनरगा यानबा अमा मदुर यानगरकदि फारे अनिसुबदना चै खांगदना तौदना ज्ञान ताहनबा अमा मदुदसु ज्ञान तागकदि फारे अदुबु नंगदि ऑप्शन अनि बदि लोइखरे अहुम सुबु ऑप्शन फुबा याबा पुरब मतुंगदा नमदना ज्ञान ताहनबा अमा मसिग ऑप्शन अहुम सिदा कनबा पामी हाइदुना हंगी मरमुदना अय हौजिकति खुदसा सिजनलकपसे ताबनिने नंगना फने याना पामबबु ओरो पामदबबु ओरो कनागुंबा मिसक अमना नो हाइदुना हाइरक तारगदि मधु यात्रसे नोनी अदु ख्वादी मरु ओरिबदि कनागुंबा नुपी अमदा नंगना पामबे पोल अदु थंबा मतमदा नो हाइरक पतारगदि मधु ख्वादी चावरप नो हाइबदुनी सोमलकंददि रामचंद्रदि बंतुना हाइबा वफम सिंगनु तावा मतमदा मथमोय पेंजबा हाइबदु ओइखि मधुदगि बंतुना मुदा ओनसलगा हारे मैडम असुयाना फजबा डायलॉग अमा गांगलगा असुयाना फजबा भाषण अमा पीरबा मतुंगदा कनामदना खुबा खुबिरक्तबसिदि बिटका लैतेदा चलसिदा वफम सिंगनु हारमदना बंतु अमसुंग अमु मफम मधुदगि थोलै मखोइनी थोलकपा मतमदा रामचंद्रसु मखोइनीबु मुन्ना यंगजहौई सोमलकंददि अयुक्ता थोखिबा थौदोकसिंग अदु रामचंद्रना महाकि मगुबोक्ता तमदुना लै मानारे नुपा मचादुगी सक्तम अदु उरुबा मतमदा महाकना तौथोरक्लिबा मोंग अदु उबा मतमदा अइना अइगी इमेजसे मिंगसेल ताबदौना महाकि सक्तम असि उइ अदुगा अमरोमदना अइगी इसाना पोक्चबा इचाना पासना महाकि मनिंगदा अइ लै लैना महाकना नो हाइबा वाहैसे हाइबा ngamkhide महागसी एंगोंददि पुरा मिथोकि टाइपनि महाकना तौबिरिबसि मखोइनीना सानरिबा वारिसिंग अदु यसुसु तादुना लै हाइबदि रामचंद्रगी निपितुसु तादुना लैबनि मधुरगिरि रामचंद्रन मखा तारे महाकि माइथीबसना अइदि थमोइ खाइबा हाइबदु ओइरबनि मधुरगिरि यसुना हरे रामू नंगसे अखोइ कंपनीदा क्लार्क अमा ओइरमनि नंगना अखोइ बाबाबु याबिनबगिदमक्ता कयामरुम होनखि अदुगा अइगा लुहोंगदुना कंपनी सेगी मपु ओइरबनि तौबदबु अइगी चानुपादि मदुमना मीना याबिनब चक्कदब नते मधुदा रामचंद्रना नंग अइना हारिबसे लाना खलपा माले हाइदुन हारे मधुरगी ममादुन हारे अइदि अइगी चानुपासे राजकुमार हाइदुना खलिबनि महाकना थबकन सुदना मी पेलहनबगी अथौ तादि महाका अतोपा मीगा कंपेयर तौरकनो हाइदुन हारे मधुरा रामचंद्रना अइना कंपेयर तौबगी वा नतेनि अइना हाइबदि नुपादुदि मगुन खरा लै हाइदुना सुम हाइबई वानी मधुरा यसुना हारे रामू अइ कनम हाइगे मुनतो अखोइनिसे करिकुंबा हनीमून चटपा मतमदा नंगी नमांगला अइना मसक मतौ फजबा नुपा अमसे यामना थागतुना लैतारगदि नंग साउनिंगोइद्रा मधुको चप माने अइगी चानुपाई ममांगदा अतोपा मी थागत तारगदि अइ याम साउनिंगी मतुंगदा मोहना तौगुन हाइदुना महाक मफम मधुरै चटखि मधुरगी यारकेना हारे ममा हाइबसिदि मचानुपागी हक्तक्ता ममी तांगे हाइबदुनि करिमतु उदबनि आरकेना रामचंद्रन उनसलगा हारे नंगनदि नुपा मचादुबु शक्ति लै पावर लै हाइदुना थागली अइदि नुपी मचादुबुनिने थागलिसे महाकी कंपनी मचादु चही अहुमदा फजना चौखटपा ngamhalle मरमदुना महागसी करिगुंबा अखोइगी राजकल होंबिबा तारगदि राजसु फरनी इमुंगसु फरनी कंपनीसु फरनी महागसी मतिक चाबा नुपी म ओइदुरिबनि हाइदुना हारे मरमदुना राजका महाकल होंबिरसि हाइदुना हारे होय फरे हाइदुना रामचंद्रसु हारे मधुरगिरि नोंगालपा मतमदा अमुगी मपाना महापो मर्सिडीज अमदा तोंहंदुना मफम अमदा चलुसि हाइदुना हारे कदाइदनो हाइदुना मचाना पीदुना हंगी ARK गी मयमदनि हाइदुना हारे असुयाम कीदुना चलिबसिना करिगे हाइदुना हंगी मधुरा मपादुना हारे करिगुंबा अखोइना अतोपा मीगी मयम चपो होइतारगदि ऑक्टोबर कलम चपा याय तौबदबु अखोइना चतुरिबसिदि ARK गी मयमदनि मरमदुना गाड़ी सिबावता तिन सिलगा नांदुना लंगहलिबनि अखोइ बाबासिदि हाइदुना मखोइनी गाड़ी तोंमिनदुना ममासु यावना गाड़ी थौले मधुरि मपादुना हारे करिगुंबा मफम मधुरा मीसिंगना नंगबु चांग सांग थोंबगा हैब्राना हंगतारगदि हाइ हाइन हाइजंगदबनिको हाइदुना हारे थोंबुसु है ऑर्डर तौबसु है हाइदुना खुंगदबनि मधुर मचान पीदुना चिंगनालतुना करिनो भवानंगिसी लुहोंबगी हाइना सिंगनबा चलिब्रा हाइदुना हंगै मधुर मपादुना वादु कक्लदुना सुम उनबा चपनिदा हाइदुना वाल थेदोखि सोमलकंददि अखोइना उबा फंगलिबासी रास अमसुंग नंदनी सी कैफे मदा वाई सानदुना लेबगी मोंग सी उबा फंगी नंदनी हारिबसी ARK गी मसेनुपागी मचानपीनी रास मागिदमक्ता खुदोब अमा पुदुना लाकपनि खुदोबदु उबा मतमदा नंगैगा नुसिनाय हाइबसे खंगना कैगिनो नंगना नपीदु कोनदुरिबति हाइदुना हंगी मधुरा रासना अखोइ पुन्ना सुम उना वाइबदु उनबई वानिदा हाइदुना हारे युमदा नंगा नुसिना जब नुपी मलै हाइबसी नंग करम कांदा हाइदुरिबनो हाइदुना नंदिनी हारे मखोइनीगी नुसिनाबई मरिसे मपु अमसुंग मपासु खंगलिबनि तबुतबु राससी मतिक चाबा नुपी अमगा लुहोंबिबा तारगदि महाकी पुंसिसि याइफगनि खंदुना नुपी सिगा लुहोंनबैदमदा सेम साखिबनि रासना मखोइनी नुसिनाय हाइदो हाइबसी यादबदगिदि नंदिनीसु यामना साउदुना रासबु तांथोलै मधुदगिदि मफम मधुदा अमु अमसुंग मखोइगी फैमिली दु लाई मखोइ फैमिली दु यामना फागिसु तौगली तसेंगना हाइबा मतमदा अमुगी मपासिदि हानदि इना करा खुंबा नतबनिना ARK गी मसेन निपागी मसेन निपादुना उबा मतमदा
ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ ꯂꯥꯏꯔꯕ ꯃꯤꯒꯥꯁꯦ ꯌꯥꯝꯅ ꯕꯦꯚꯥꯔ ꯍꯩꯅꯕꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯇꯣꯛꯇꯦꯅꯦ ꯇꯧꯔꯤꯁꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯛꯏ ꯇꯟꯖꯥꯗꯨꯅ ꯔꯥꯖꯁꯨ ꯂꯥꯛꯏ ꯔꯥꯖꯅ ꯃꯍꯥꯛꯀꯤ ꯄꯤꯈꯥꯎꯗ ꯌꯥꯎꯔꯤꯕ ꯕꯣꯛꯁ ꯑꯗꯨ ꯃꯈꯣꯏꯒꯤ ꯋꯦꯇꯔꯁꯤꯡ ꯑꯗꯨꯅ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯕꯣꯛꯁ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯃꯤ ꯃꯍꯥꯛꯅ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯅꯤꯡꯂꯤꯕ ꯑꯁꯤꯗꯤ ꯑꯇꯩ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯊꯝꯕꯅꯤ ꯇꯧꯕꯇꯕꯨ ꯑꯃꯨꯒꯤ ꯃꯄꯥꯅꯗꯤ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯏꯀꯥꯏꯒꯟꯕ ꯃꯥꯜꯂꯤ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯇ꯭ꯔꯦ ꯈꯨꯗꯣꯞꯄꯁꯤꯅ ꯐꯣꯡꯗꯣꯛꯄꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯦ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯊꯣꯛꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯊꯣꯛꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯟꯗꯤꯅꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯪꯗꯨꯅ ꯂꯩꯖꯈꯤꯕꯅꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯟꯇꯨ ꯂꯥꯛꯏ ꯕꯟꯇꯨꯅ ꯑꯃꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯃꯍꯥꯛꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯅ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯩꯅꯣ ꯉꯁꯤꯗꯤ ꯀꯐꯟꯕ ꯃꯤꯒꯁꯤꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯥꯜꯃꯤꯀꯤꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯔꯤꯕꯅꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯤꯕꯅꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩꯈꯣꯏꯒꯤ ꯕꯣꯁꯅ ꯀꯧꯕꯒꯤ ꯂꯥꯛꯂꯤꯕꯅꯤ ꯃꯗꯨꯗ ꯕꯥꯜꯃꯤꯀꯤꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯊꯣꯏꯗꯣꯛꯄ ꯊꯕꯛ ꯂꯩꯇ꯭ꯔꯦ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯟꯇꯨꯅꯁꯨ ꯑꯩꯒꯤ ꯊꯧꯗꯥꯡ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ARKꯒꯤ ꯃꯁꯦꯟ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯣ ꯈꯨꯗꯣꯞ ꯑꯗꯨꯗꯤ ꯑꯩꯅ ꯅꯟꯗꯤꯅꯤꯒꯤꯗꯃꯛꯇ ꯂꯩꯔꯛꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯔꯥꯖꯀ ꯂꯨꯍꯣꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯔꯒ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯊꯣꯛꯄꯤꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ARKꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗ ARKꯅ ꯀꯩꯅꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯅꯤ ꯃꯃꯥꯡꯊꯛꯇ ꯃꯣꯗꯦꯜ ꯑꯣꯏꯅꯤ ꯑꯃꯨꯛ ꯍꯥꯏ ꯃꯟꯇ꯭ꯔꯤ ꯑꯣꯏꯅꯤ ꯑꯃꯨꯛ ꯍꯥꯏ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯩꯅꯥ ꯑꯣꯏꯒꯅꯤꯅ ꯍꯥꯏꯔꯛꯏꯁꯤꯕꯨ ꯃꯍꯥꯛꯅ ꯃꯁꯥ ꯑꯁꯤ ꯀꯔꯤ ꯑꯣꯏꯖꯗꯣꯔꯤꯕꯅꯣ ꯍꯥꯏꯕ ꯐꯥꯎ ꯈꯪꯖꯗꯦ ꯀꯣꯟꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯁꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯟꯗꯤꯅꯤꯁꯤ ꯔꯥꯖꯀ ꯂꯨꯍꯣꯡꯗ ꯇꯥꯔꯒꯗꯤ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯔꯒ ꯁꯤꯖꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ